Now, I would like to call up our today's special resource person. First of all, I would like to call upon Mrs. Sobita Mangsatabam, Secretary, Women Action for Development. Please welcome with a round of applause. Journalist, Infal Free Press. And our next, we would like to call upon Professor Chinglen Maisnam, Assistant Professor, Department of Economics, Manipur University. Okay. Next, I would like to call upon Maihobam Rakesh, Advocate, High Court of Manipur. Nupi mayam pulap punchalaga thauna phaba mayam gi wari mayam so koina handagi taba phange British ki matam dagi koina nupi lan ani du so koina wari loina khange 1904 da 1939 da ado sigumba akhoi gi historical oiba political response se si se koina celebrate toba hujik pu celebrate tori duga celebrate toba su mathau tai adubu shigumba contribution mayam se koina urabasu koina hujik phawba koina systematic discrimination against women se adum uba phange hujik phawba nupi da hat patupa otpa nei ba se adum hujik pha uba phange aduga the legacy of contemporary democracy system in Manipur and its associated laws and institutions to administer the laws are observed as the instrument of promoting and protecting the human rights of women in Manipur. Aduga hujik ki democracy system se so koina law mayam ama semi aduga sigi law ase nupi protect tawna bane di hai ado akoina hujik yeng batai ado sigumba law ase thaina dagi akoina British ki matam dagi semakpa law mayam ama su hujik phawba dum season ba uri ba koi hujik democracy haba lamsi da ko thaina dagi British ki matam dagi semakpa law mayam so duga it seems to be still enjoyed by small minority elite who rule in the name of democracy duga si se group macha am khatang na enjoy tawba ui akoi gi democracy gi mingda season araga hundreds and thousands of women and girl childs have been allowed to rape and murder, forced to prostitution, face domestic violence in every moment, considered as sexual object, not as human being by men, member of our society, which shaped the image of women under the framework of patriarchy. Adina akoi hujik adum su pau da taba phange natra nupi angang hatle nupi angang rape tawre na adum uba phange hujik pau aduga prostitution da force tawgiba mayam su uba phange aduga domestic violence yumda otpa nei ba mayam amagi wari su tai akoi gi kairo lakai da su uba phangangani na thajai ado sigumba mayam se koina hujik pau ba chathari uba su phange duina si sina mi mayam gi meeting da nupa amasung nupi gi meeting da nupi se kamaina tawbano haibagi image se sexual object hoina urakpa sigumba mayam se su uba phange aduina the state nation has the law to protect women but when it comes to the need and reality, the system does not allow to use these legal instruments for the safeguard of women and children. Ado akoi mayam law mayam amalay akoi gi state na nation na semba nupi angang protect tawna banena adubu aseng badadi huji akoi na ubadadi darkar leira kanda aduga akoi na reality da akoi na thabak tawba ura kanda su sigi legal instruments sizina ba yada ba mayam ama uhi ba akoi na nupi angang protect tawna ne da documents dang lay akoi na sida lay de khange duga sizina ba da action da di uthokpa ngamde. Women in Manipur are also giving taxes to the state to run the government, but we all need to question why such racist act with deep-rooted discrimination against women in our society and state. Akoi mayam su uba phange nupi mayam ama tax thiri adubu akoi question tawba tai adudi akoi act mayam am su lay aduga law mayam am su adum discriminate tawba nupi adum discriminate tawraga akoi society sida adum uba phange aduga koi ningsing batai nupi mother mayam gi role so koi Manipur gi economy da mayam ama contribute tawba ko our mothers are key actors to facilitate the domestic trade both in urban and rural area. Their unique role in the
market will be known if one visits Khwairamban Bazaar. Akoina dum uba phange Khwairamban Bazaar urakanda mama singna lower role mayam nupi mayam na lower role mayam mama paisa tanabagi lambida akoina moi mayam na tholaga akoi ima kaithel da akoina akoina dum chatlaga uba phange sida aduga akoina huzik field gi sports ki field da su national level da international level da nupi mayam na contribute to ba mayam su uba phange aduga huzik yamna significant oina chathari basu koina nupi entrepreneur mayam ma nupi ma sanan lambi tongana hangdo entrepreneurs mayam ma ko business haudorak pa mayam nupi mayam ju thengnare aduga self help group mayam ma su punjhallaga self help group semba mayam su ui aduga working women to different sector da thabak to nupi mayam su hengat padi ui adubu sikumba mayam amse ure nupi mayam amna contribute tawba aduga adubu akoina huzik ningsingba wari khara thawdo khara su haijarake nupi mayam gi contribution mayam amsu ugre aduga 2018 da minor ama mama se magi makhura maton ahumna gang rape tawgibane mase adubu makhura maton singdo bail da thadokre aduga adui matung da sigi nupimcha se matom da suicide tawjagi sigumba wari se si khatang nataba wari mayam ama khoi da su list mayam am su le list to da ina khara khatang khanga charakpane 1987 da there were reports of mass rape by Assam Rifle in Oinam village in Senapati rape mass oina rape oina chatharak 1987 da Oinam village da Assam Rifle na chathaba du su uki Ngangshingla 23 years old tortured and raped by 95 BSF in 1974 Luingamla was killed for resisting rape by Assam Rifle in 1986 da Luingamla na Assam Rifle na rape tawge tawbada man resist tawbada ma se hatoki Sanjita was raped by 12 Assam Rifle and committed suicide in 2003 da committed suicide tawki sigi Sanjita haiba nupi asisu aduna sigumba list se yam sangna khoida yam leina matek case mari manga khatang khanga chaga haijarak pane aduna khoina question hangada base akhoi sigumba crime ama commit tawre do sigi responsibility se kanana lawdori bano aduna akhoi question tawbatai there is a need to question about such act of grave discrimination against women and capacity of nation to protect women. Aduina akoi question tawbatai sigumba yam chauna crime yam ama tawre aduga nation na protect tawgadaba se kari tawribano haibasigi question ama su khoina hangbatai. There is a need to change the attitude of the society in general. It is high time that we respect and reflect on the contributions of women not only in socio-economic sphere but also in the fields of cultural, political and sports. Women deserve a higher status. For development of any society, the status of women is a key factor for determining progress. Adina nupi chakhalaga khoi samaj chakhot pa se khoi dum khang laire si ama darka tai adina ne recommendation khra pijarange aroi bada request to the governor and chief minister of Manipur to establish independent commission to investigate the cases of human rights violation against women by the state forces and atrocities committed to street vendors by Imphal Municipality Council. Aduga request to invite the UN Special Rapporteur of Violence Against Women to Manipur to witness such degree of discrimination against women as her follow-up mission. Thank you. Next, moving on to the next, we would like to call upon Ain Bina, a street vendor, to share a testimony relating to the present status and problems of street vendor. Atin matam khaga kai thoga lingjen manana karigumba program ama tawba matamda kitang share tawbiraga lingjen manana mafam matam chana khoi thabak thorang thoksin chinminna chi tungkoina dum thaupuminna chi hairaga ai si haijaningi aduga hauji oiba khoigi Imphal gi akoibada state vendor jingi lanthingnari base sigi maramda ai khara haijage haibadi matam ke agi mangdagi sahi ke agi mangdagi khoina naina tananda sula state vendor gi maram se adugo khoi isamak su state vendor ni adubu
सरकार नदी इता ताबी दबा स्टेट बेंडर सिंगी अवाबा थेंगनारिबा नैनारिबा मैम से ngसागी IMC ना सिनभम थोकपा मोइगी तौभम थोकपा मथौ से थौदांग से लौनिंग दबा अदुवा कनागुंबी खरगी थौइन सिनदा लीडरशिप लौरगा असेंगबा म्युनिसिपालिटी की सरकार की लाइसेंस दी नत्तबा सासननबा लाइसेंस खरा दादे खरा लीडरशिप लौब खरा ना सेंदा लंबीदा ओइना जथबजे आइना सि हाय हायदना लीडरशिप सिंगना आइंगोंदा लिंदा तौबीबे याय अदोरगसु आई फ्री ओइना हाइजबनी कनामतना आइंगोंदा तातिता ओइना तौबीगेसु खनबिगनु मतंग कुइना ओमगा लेरकपा अखोई स्ट्रीट वेंडर ओइना अखोई संरंगना बाजार अखोइना लेलाइबजे चाही कुनगा निपान कुनगा मापलम सुरे 93 अद्वाइदगी बाजार तारकपने ngasi बाबुदा अखोई पफम अमा फंगदे अदगी नुंगाइबो पफम अमा फंगबा फंगदे खुंबा लुपानदा सोरोकी मताइदा फंबसिदासु अवाबा चैथिंग मयाम फंगिनेबा अदुदा नतना हौजिक सना कैथेंदा चलो हाइरे ngasisu अदगी ममांगदासु चाही के ममांगदासु सना कैथेंदा तानगरे अदो आईडी ngasiबाव उरिपोक सासिदा अदुम लेंगदना ngasiबाव मोइना फना लाक तालासु तानद्रसु ngasiबाव लेंगदना लैरी आईगी उरिपोक साति हंतक तान यावदे अदु टेम्पररी मार्केट सारे कनागुंबा खरगी थौनचिंदा कनाना थिका लौरिनो कैथेन साबजिदा थिका लौननबगी अदगी पैसा तानबगी मयाम थौलखरे सिदी अखोइना खंगबदी याम खंगजै नैनबदी मयाम नैनजे अदुबो याम पंगबा सारगा बाजार सिदा ख्वाइदै ngनबा ख्वाइदै थेंबजे आई अदुम बाजार सिदा पुंग कुनमरी सिगी मनुंगदा पुंग मंगा तु खक्तनेबा युमदा लैरिस लोइनमक नैनजे दु हाइदोकपगी मतमदी ngसागी सी हाइग्रेना फागे पुनगे हाइबिरकनेबा अदुगुंबगी नुंगाइतबा अकीबा अमसु अखोइदा खंदबा नते हाइबदी मोइबु याम किरुबगी वाफमदि नत्तिको ngसागी अखोइदि नोमगी सिंथा लेपा यादेबा ngसागी स्ट्रीट वेंडर सिंगदी थौना याम फैयबा थौना फै हाबजे आई इसाना हाइबा नत्तिको अखोइना उइयबा युमदा लेहौरिबा इचा सिंगदो होरेनगी सोइदनबगी पुलिस थानाजु किबिदेबा स्ट्रीट वेंडरदा इसा दु खौनेबा होरेल अखोइना पुसलगा चारदोइना इसा महै तंबगी अदगी पुलिस थाना ना तालगा अखोइ पोजल होद्रगदी इसा गै होरेन चारोय हाइबगी अदुना मोइबु थोय उस्तबगी वासु नते अदुना स्ट्रीट वेंडर द सिंगना बिगनु नुपी मसेन खन्ननबा सिनबिगनु सिकनाना लोइसनगनी IMC ना लोइसनबम थोय सरकार ने यंगजनबम थोयबा ngasi भावदा चाहि क्यागी ममांगदगी अखोइना कैथेल अहुंगी इमा कैथेल अहुंगी मथक मखा हांगागा लेरिसे अखोइ डिमांड नाम तौजबनी स्ट्रीट वेंडर चाहेलिजिदी सरकार ना थौसिल हैतबगिनेबा सी आइना सी हायना थीना ngangeदना फागे पुनगेजो हाइबिरकपा यायबा फाजु कइसु काइते अखोइ जेंदन मिन मंगा तरानी लेरगा पोथाबदुनाबु फरेबा चाहि याम मतम कुइरेबा ममा अमगी पुनसिदा स्टेट वेंडर इमाइबेन म्याम सिगिबा यावरे नोमबाव म्युनिसिपालिटी की कालमा पाइदन लोइना मा पुनसि पिखमनाग्रबनेबा अदु ngasi बावदा थौसिन थौरांगसे कइसु पाइखतपिदबा हायरगा तानी अदुगा फुनी चखाइनी हाइबदुदी स्ट्रीट वेंडर ना चखाइबदा कीबम लेरा रोएबा कइनो त तमनारा किरक्ते हाइबदुनेबा ngसाइ चाहि लिसांग छिना थेंगनाराबनिना कीबगी अकीबदो तोखरगा अखोइ सेन तानदबा यादे हाइदना अदुम पैसा तानबगी वाखन खलकनेबा इचागी छोइदनबाना अदुना स्ट्रीट वेंडर कयागी मचा मसु ऑफिसर ओइदबा नतेबा मयाम ओइरिबा करीना अखोइना इसागी हुमांग मन बाजार दा फी अमोटपा मांगा पैसा तानबजिदी इकाइ खुमना बिदेबा सरकारना याम हंथबा थाकते यंगबिबा सारी सेलगा तोलोब लिसिंग मंगा तरा चाबा मिदिदी याम व्यवहार तोएबा अखोइना मु करी खंजै स्ट्रीट वेंडर अखोइदी यामना असेंबा इसागी हुमांग मन तालगा इसा इसु सेमिबनेबा अखोइदगी हेना इज्जत लेना पैसा तानबा लेतेबा लाना तालुद्रगदी इसागी इज्जत सोकबा थबक्ति तौबा यादी अदुदुगा हुमांग ताना पैसा तालिबा अखोइजे याम इज्जत लेना पैसा तानबनेना लौगदमनेबा ओना तैनबदनेबा हंथबा थाकते येंगिजे अदो अखोइना कनामबो मोवालो बिदेबा अखोइ इसा सेमगनी अदुदुगा थेंनाबा याबा थेंनागनी हौजिक म्युनिसिपालिटीना अखोइ यंगजनदबसु यारो चाउथोंना हागे 2013 दगी अखोइ स्ट्रीट वेंडर की मरन नैनदना लाई RTI क्या थागरे चेयरपर्सन क्या उनगरे RO क्या उनगरे काउंसलर क्या उनगरे मय तपुंग अहुम खाइ मरिद चतन मयाम थेंनागरे RTI थागरे रेजिस्टार तौरगा रेजिस्टार बॉडी अमोइना लैरिबनी खरमन कैथेल लंबी की मताइदा पफम फंबी लुप हाइदना आई सामक प्रेसिडेंट अदि 2016 दा टाउन बेंडिंग कमिटी सेमे टाउन बेंडिंग कमिटी सेमबा मतमदा इसामक यावजै यावरगसु ngसाइगी हई सिंगबा मयामदि मरक्ता सेंजा थुंजा तौदबा मी यावबा हाइबजे मरिक मरांगेबा यावहनिंगदे हाबा
टाउन प्लानिंग कमिटी सेम मतमदा मागी ग्रुप से लुप मैम लाएबको आई इसाई तोमदा चलेबा अदो बिना ना हाई इनाउन पिजना इचे अखोई लाउराना लाकनो हायबा कनासु कीदेबा मछाई अखोई लाना तौरुदेबा आईगी फंगमम थोकपा हक्तो अखोई स्टूडेंट नि तसेंगना खंगलेरबदुदा काट साबिरोइदेबा पिबिरोइदेबसे करिगिनोबा मोइने याहनबिरोइ तो टाउन प्लानिंग कमिटी सेम मतमदा कौरकपगी चटपनि लुप अमगी अदो मोइना आई याहननिंगे आई खंगेबा अदो पंगसनरगने कनासु येतपिरुदेबा मी खनाबे येनाबे मतम नतेबा हुजिति खंगबा खंगहौरिदो फरबनेबा करी तौरी मनंग करी मोइना करी चेली हाबजे मोइगी वाखलोंदुदे अखोइना खंगहौविदना अदुदुना मोइना याहननिंगे खंगबनिना मतमदुदा आई यावनिना आइजे ख्वाइदगी येतपा मीने हायबा मोइना म्युनिसिपालिटी दा लेबा मीनासु लुपसिंगी मीनासु इचेबिना नंगजे ख्वाइदगी येतपा मीने हायबा आइना हायबा नोक्सनरगा आइगिसे येतपा नते असेंबा अचुंबा थबक तौजारदी मियांगिदमक नोइना थोलागदी खितंग अचुंबा अमा तौरगा नाखै सेंगना सेंबीबा साबीबदो अदुबु मियांगी थबक तौबा कौई इसेंगदी सेंगदना इमोट मोना थबक तौरगा प्रजागी थबक तौबने हाबदुदी आई पामदे आइना ngasi हाबदी याम चुमना सेंगना तौजा हाबनी अदुदा नोइना यानिंगदबगिदमा आइबु आयेतपने हाबदी हाइनिंगे हाइजोरा आई कैसु साउबिदेबा मोइदा अदु मोइ अदुम तलगा तोखिबा अदु आइदी कनाम होयनारोय खनारोय सही असुकुइना अखोई रेस्टार तौरगा लेरिबसे नोमतसु चटपिरुदेबा म्युनिसिपालिटी दा हतक सारबिरेना लुपा लिसिंग तरा तरा स्ट्रीट वेंडर की लोन पी अदो लोन लिसिंग तरा से लौनबो ना लिसिंग मंगा तिंग मी यावरीबा लौबीगे तौबीगे हारगा चेलगा मयुम दा चेलगा अदु तौबीगनोबा अदगी ख्वाइदे वारौबामना स्ट्रीट वेंडर की इमाई बेनजिंगसे यामदं वाखन तादबा नतिको अखोइनी हेले हाबवा नतिको इचागी बोय अमा कोलम अमा लैबददी याम वाय हाबा लिसिंग मंगा पियु तरा पियु कुन पियु कुंठा पियु हारगा सात सात सातोगा पीरिसे मोइ करी तौरगा तानगेबा इचागी सेमदी ngasi babuda state vendor gi leadership mayam je sahi yankhai humfu chelaiबसे kanagum dimtana municipality gi sin choyawa kalamadi sabidriba ima even mayam pikham nagrabane adugumba kanadaba potudi matamna da moina paisa piramdai da haibiyoba asengba kat piyo municipality gi sin choyawa kat sabiyo khoi pige paisa natradi khoi paisa pibanga mo haibiyo mina piyo hari ge pithorga wakat papa homba dudi अयोन महाम ताहुद्राब अइना हुमांग थोंग तालुरिबे युमदा सिनगदो पैसादो लाख लामा मखाइगी चांग योबो यावरेबा कुन खाइबा कुंठा खाइबा निफु खाइबा यांखै खाइबा अदुदि आइगी कानना मत होबना फत्राबा अदो आइगी लुपसिदा मी चनि यांखै रेस्टार तोरगा म्युनिसिपालिटी दा 2014 दा थागले थागतपा मतमदा खरगक तोखी करिगिनो तोइबो मरमजे हाइबदा नंगी लुपति पैसाजु खाइदिए कदानो ओइदोइनो पैसाजु पिददा हाय ओ फरे पैसा खाइबा मफमदा यावनिंगदु यावरो आइदी पैसा खाइबगी थोलक पनते हायबा 2013 दगिना 14 बाउदा लुपा लाम निसिंग कुलम पुथेबा इसाइ तुमदगी इरानाइना नुंदांगी पुंग 3 ta 9 da मैम म्युनिसिपालिटी की मी जिंगजी पुंग 3 da 4 da उनबा चतोइनी मीडिया जिंगजी मयुमदा खोंग खरचा गाड़ीना खरचा इसागी पॉकेटगी चेलगा खोइना तौबदो पुंग 9 da हंजन मखरा युमदा ngang खरा खनाबा खरा अदुमाइना थमोइ सेंगना तोरकबा खोइजे पैसा खाइदबनिना नंगी लुप्ति ओइरोय हायबा अदो ओइदसन ओबा हौजी अखोइ म्युनिसिपालिटी दा अखोइना हाइजनिंगे सरकार दा अखोइना हाइजनिंगे टाउन प्लानिंग कमिटी सेमखरे थबक ओइनो अनथोपिदि अदुगी मथक्ता हौजी बाजार गे अकोइबदा लैबा स्टेट वेंडर से मसिंग कया लेगे सर्वे चटपियोबा सत्ते 2016 दा मोइना ट्राइब की पुंग 3 तगिना 5 बावना चेट खाइदोए म्युनिसिपालिटी की मोइ खरा थोलागा याम कुपना नैनाजबनी को अखोइगी जे मोइने याम पंगोइ निंबानी बाजार गे अकोइबदा लैबा लीडरशिप सिंग स्टेट वेंडर गी माइ बेंजिंग मयाम जिना खंगदा बोइ निंबानेबा अदो मोइगा चिंदा पौदानाबदी तनबगी अखोइना याम कुपना लौरगा 2016 दा मोइना अखोइदा पोफम पिगे हाय अखोइ मंगा तरा गी नते आइना थोइजिदी कैदोंमुंदा आइना पोफम लौरोय हाय नोइ याम लांगनु सिगी मतम जे सारनि माइना चेयर पासल लोरिङै सेंना त मागे अदगी कुराउ मखोंगी सर्टिफिकेट लोइना हाइबनी अखोइदा थेमबनी अखोइ मंगा तरागी पोफम तानबा नते अखोइदी पोफम दि फंगाजु याय फंगद्रजु याय अचुम्बनी योमदा अदु खर तौबियो हाइबने मसागी फंबंग थोक्तना लैरबा स्टेट वेंडर तसिंग वारी बजिंगजे अमत्ते यावदियाबा मोइना का साबिबा जेनबिबा मतमदा मयुम दा लैबा खुत्ता पुबा हाचलगा मयुम दा लैबा कैथेन नो मत मसा उदबा गांतनेबा हौजिसु सर्वे चपियोबा 2013 दगिना 16 बाउदा अखोइना चौराकपा सर्वे चटपा मतमदा
mi sama pan yang khaide hen leite ba bazar ge ko da street vendor municipality da hoji lising kun gi mathak le rangani street vendor kai de pura ino si tu minna lai thok piri kai gi no ba aseng ba street vendor khange hardi ngoi gi da leiri ba sahi kya gi mamang da gi leiri ba khanto pirani aduga akhoi gi da aina mi chani yang khai thaga ki akhoi gi luki haidana su chani yang khai ke su phangwe ba amada khara yaukini amada khara yaukini si kana gi mathong no ba municipality gi mathong ne ba adu di suk dau tong ning de ha ba tong ning da bi da thagal lak pa jing ju da khara ngang ba pha ba ki da ba chen thum khara marang kai ba mi gi wadi taning ne ba akhoi gi wadi taning de ba sidane ba soi ba je ado haujik chu akhoi na haijan ning je street vendor aseng ba masing kaya no khangtok piyo ba service at piyo ba akhoi ju yaw jage ba haujik temporary market ta sari ba kai thian lanjau thok toi ni nupi jing gi ado ai ngan khabar da ha ke na idi ijara ban nupi jing lanjau tho an bi ganu sarkar ne yengchen biu municipality gi mathau to biu haujik ti kari haire paisa khai gi ba kho ki ba ju akhoi na khari je moi da piri ni ne noi thok pa khanong noi police na ngaman ga dro ina mak tari ni ngasai ma parda marum da le raga phunau khadau police ka khanau ha ba du di imai bien to bi ga no ba ai gi humang man tan ba paisa do maram cha da na pi bi ga no ba ado mi khaki mara na te ba pi ba khoi gi ju iran me ama le ha ba ado ra ga di sarkar na yengchan biu aseng ba street vendor che masing ang dang khang tok piu service at piu haujik phau da street vendor aseng ba kaya leiri leita ge hai ba je ado municipality gi office ta na kaya leiri ba bazar gi akoi ba da na street vendor kaya leiri ba ge haujik sana kai thian ngan kai thian popham pi hai kai thian popham ai ba je phut kya da oi doino mathong khang de mai leadership sing duna pura ga khara kai thian khara pi hai ba di pau tai akoi de adum ba su yaw ru ba matam mang ba su am de no ma gi sara ta la ga sa ba ni na aduga khanai ana ba su pam ja de tawbadabu sahi asokuina khoina kai thian phamai je bazar da nati manipur gi mina khoi je masak khang da ba yawram maro ya ba asokuina sorok ki matai da phamai je ngasi ba kal ama pai ba ngam na phami ba je ado achumaran yeng biraga sarkar na amadi IMC na aseng ba street vendor je khanto piraga ado khujumuju gi thabak natana taseng ba street vendor kaya lege ha ba je angtang service laga khangan biyo ha ba je khoi sahi kya gi mamang da gi moi da demand tok duna la e adagi naga turen mathakta akoina demand tok jagi bani mapan da sairi ba jingje street vendor jingi mafam pibiyu gari sel loi gre kari na street vendor pham ba dagi di gari sel loi bana sarkar da paisa myam kaya ba tax myam kaya ba aduna paisa phang da ba street vendor di adum kang ga thang oi to adra ba adu haire kai thel ongi mathak maka hangi je demand to de pibi dre hoji magi ko ta da moi khara khaki adum oi le re ba kai thel ongi mathak maka je yam hangi bane ba adu sahi kya mamang da ge khoina demand to jab da tabi de ba adu er ga di hojik sana kai thien da sit kya lai doi ba sana kai thien da phami ba mi jing duna noi phamba ya dre ada chalo na ta lai jibu sida ge hoi jali mi jing jibu sana kai thien da hana phama mi jing ta thok toi ra ba khana wai ba natra ba sidi nupi ma chen phunau khana wai ba sa mane ba sidi injan bi ga no ba niong gi niom matung ina kana na phangba ya ba no kana na phangba ya da ba no hai ba do sahi kya phama i bara sina kana no hai do tikat piraga municipality da street vendor lising kul le ramagazu aseng ba street vendor di lising manga phang le roe seng na haijage ba sidi aduduna aseng ba sumba do tawbiraga thigat piu aduna nupi masen khanan bi ganu hauji survey ma chat piraga municipality gi maching kaya street vendor aseng ba bazar gi koi badana kaya le ri bano adagi municipality dana kaya le ri bano kaya karamba mina pi ba yai karamba mina pi ba ya de hai ba je khangtok piyo ba lubluki khalai ba mi sing du su mi sing adu da pa ga da ba na te ba bazar gi koi ba survey chat laga di taseng na phamami ba mi sing cha photo lobi ra lore photo lobi ra ga si taseng na po pham bane do adu khan ba da bu kayam wa doi no ba no ma di ma tam kai thok ning de ba adu phaman da ba mi aboi da resta da yaw ba jing do loi pi ga tra ba ka sa ga tra ba adu ne akoina sahi kayam mang da gi municipality da haijari je survey jat piro aseng ba vendor khantok piro adu duga kai su yam ba na te adu matam gi hoi adu pikhaba manipur di la na street vendor di India gi mafam khudi mak de street vendor lai ta ba yaw di ba muthat pa dinga moya ba adu su khang ya ba do matam du gi ohong ba lak chani hauji street vendor na koi chai cha de hele khang masing yam hele ba mayam de purak pa khara je adum pham ga yona ba dagi sorok lambi cha pham le raktre adu su khoi khang ya ba si municipality na sinbi raga police na sinbi raga dap tau da bi da pu jai da bi da
mafam zadaba mafam ji sidi yade haibadu tolaga niyom chumna tawbibada kaisu moijo dum bhap ta kadeba hendabadi nate street vendor masingam heleba adu ju laitabagi tholokpasu mayamane haba adu khangna sinbiraga hangiba mafam jingsida matam chana sinbiba ngahan oiba yarabane haba sindabida hekta khudak order thokchalaga street vendor phamba yararoi kana haraga ngasi nungdang thoga hayengdagi phamba yaroi na koitan dan bazu migi chakhau thadat paga sap mane haba chang thajan bam hana sinbiraga kona tanbiradi phadamne ba thajan bam leitinai da hana chakhau thadat piraga phurani chairane adudi street vendor dadi phuba chaiba dhapcha kaya chanara roeba ki ba khanga roeba kaino nuomogi talhodaba yade na thongna rokpa ngaktanina adudi usitaba sunate aduna street vendor na oridi aigi yungi chakhum mutpa yade aigi isagi like tambagi pesa watpa yade adu khaurakane ba thana na phudana da leirab jibu adum phuge puja janu moi chakhraga mu phamalore loi khanarakane ba adun changbam pidana hana tanbagi wakhalonse ngasai sarkar na yang kupna yengsan biraga hana changbam pibiro aduduga street vendor aseng masing khangtok piro aduga survey chalaba matungda kanana yarino kanana yadino habje khanghan biyo na ina sarkar gi mafam da haijari IMC ga sarkar ga angtang munna khana biraga aseng ba street vendor se masing kaya legi habje miyam da khanghan basu kasu kai de bachidi ade sina chandori bra akoina pidori ba jaga sina matik chara bra habdu khanghan biraga hojik tom bisna high school sabal loidore hai matam kuina mu lepuri boi maram na karino akoi khangdi delay tawdana adum lehaba thabak order di am thu thun thoyeba thaba oina khut jawraga am bok pangthok pideba sina ngasi manipur da chaukhat pase yam thille haba nupi angangi crime oiro amo oiro adum case namjalaga case amai manungda case amaga lo khoi kaneba aduna hiram khuding makta manipur chaukhat pa wali ja namjan ba yam phayeba aduna kanano karino na thigat paje naina baje yam wat panina khana tanarga thabak tawdabanina ngasi manipur chaukhat pa thillineba aduna sarkar na ngasi bhosu kare aduna afaba adagi afaba thoksin afaba thabak program yama paikhat piraga ngasi manipur gi nupi angangi sothariba jingse angtang khumang chau khanaba afaba khunai samaj gi nupi singdu jingkhat piraga angtang chaukhon minasi nungai minasi aduna nupi jingje sothari baje karai da kari toraga chaukhon na ba sinjige hai baje sarkar na angtang naina biyo hai baje haijaraga tang Marik chumna street vendor ama oina huzik mayok nariba awaba chaitheng kaya ama amasung wafom kaya aningba apamba pendaba kaya bu phongdok pirambagi damakta thagachari program sigi makha chatharakpa oina mathang asa kaukhatchege street vendor mamatabu testimony sharing ge dama kaukthokchege masigi meeting asiga mari lainai na wafam khara street vendor gi oiba pendaba wafam khara phongdok charamge madudi aikhoi street vendor ne haibasi sarkar na aseng bana kanano seng da bana kanano khandok pirarga street vendor gi sari ba dil pari lampaksi street vendor gi ne de hairaga street vendor haibasina ya thambidraga khogi card vendor gi mi manga tara hapsalaga makhoi khaki oiba apunba amu oikhidawbagi thamoi da nungai taba pokpa changuba matamda makhoi gi di makhoi gi mi ngaktani haijaba haitare akhoi changakpa yaroi haibagi magi card vendor ngaktani haibagi pendaba kaya ikhoi da su nungai taba pohanli hajik sarkar na phamba yade haina order thokre order tho e hairisi mamang da hai khiba su laite matung dai khoi da ningsing khiba su laite order tho e hairaga hekta phamhan bidaba phamhandre hairaga su masi maya da yonjar ba khajiktang se ta thugai biba yangkhai biba thudek biba kauthek biba tawba adugi mathakta ngasai gi nongmagi cha da ba yade isa sem da ba yade haji school gi ming chandri chanda ba su yauri changi ba su yaure khoi samaki di chanjadri chanbangam da bani na corona su mamang da kaya tawki bani na pangkui su kuidri state vendor phaman bira isi adu aina haining badi street vendor gi ne hena sari ba jaga se aseng ba street vendor si changhan biyo ba sarkar na nungsi biyo ba street vendor bu nungsi biyo sarkar na atuki mati khoi bu nungsi biyo ai khoi gi hak se phanghan biyo hai basi wafam je tham ga roi cha Thank you iche mamata street vendor amoy na ngasi huzik khoi gi manipur da kathen phamba yaba yadabagi sida sarkar na chaitheng kaya ama piri basigi matang da wafam khara thambiramagi damak thagachari program asigi marak thatpo ina ngasai khoigi irakta resource person
oina haizarabada khoi Professor Sir Chinglen Maisnam bu ngasai khoi kokhatpada matang chan matamasta lingbirak tabana hujikti akhoi gi irakta tille kokhatchagi Professor Chinglen Maisnam, Assistant Professor, Department of Economics, Manipur University, on the dais. Please welcome Sir Chinglen Maisnam with a big round of applause. Mamana aije magi program mayam da aije saruk yabagi aige school gi off labor like tamba hodrikan dagi je aije dum mamai matung inarakpani na ngasi bu thoiba crime mayam adagi moigi office ta lakpa case mayam je aina ju loima khangbani na yam I want to realize the thomni na aije am nungai ta ba phawe thamoi jam shoeba adagi atopa sumba khangdabida akhoina si akhoi nungai ta phongdori di losalaga thamba nupi ju lo yauri baneba moidi kai phang gadage si viral chat ba na te video je adu bu ta akhoi de thamoi am tin shoe viral chat pa adagi hatoki ba myam victim or hobo myam du ju moi thamoi da kai phang gadage akhoi ju sibok ta su am nungai ta phawr jina di moi da kai phang gadage na khanbada yam nungai ta pu eba adagi adi nupa da aina monda aham da hang du ma technical khangde na hai aduga aina ma class kya pass ta ho ga baganda dukan ma pu mayang du na khome class 9 10 pass ta ngani na adagi nang natu na cha lai ba hange mai macha chahi ama ta ngai ba nga mai matu mai nupi nga lai rame ba ada adu haina ikan ta moi la adagi nupa je aham da nati nupa je moina mayang jina thadu omba chap mane ba moi lambi manung de goda manung de lambi leite na khoi da hana hai ba man nupa je manung changna ba dum honai ba adi moi goda de asuna kan gate am pa le je koi khangdab ni na moina pandi hai khoi da moi pandi pa la me manung da adu nupa je chen gre ba sho lo thoga ai awat pa khai mama hanja tasing na harabada huji jani pina share to basi huji akhoi imung manung se tension na madanga sagi re victim su ho bana te akhoi amarom da hairuraga aduga ai samak su sigi feel si yam kuina sahi tara te time pan kun kimaya da sum feel si tarak banina akhoi victim ka haini laibak thi horoba akhoi chin naw maya ama leiba si moi masamak ti sigi feel ke haini moi de hak theng na phangi ba mayam sing adu da moi da pharum ga du just akhoi nungai ti hadana moi bu counseling pibi ba di moi bu puning thogat pi ba di hinghan ning na bagi nga sai gi akhoi na guidelines pi ba ngata ne ba du bu hak theng na akhoi mai sa si da du nimit tu da thoki ba thau to si atu kematik thamoi soi adu akhoi da si yo na sopo ita di atu pang sai hai ba mara bak thi horba ni pi mayam sing si da di kari pharom ga dege hai bagi question si ma khoi da toina so hangjai aduga hoji hoji ki status oina yam nungai tabasi kano si nupa si accuse na police ta moi gi ma masa makti lakti hai moi police ki side gi akhoi ni mina harapa paw gi matungina moi halaman singla ami hai aduga akhoi ga mo accuse gi asina na bo hono hai kaino yasana ba hai ba question si akhoi da akhoi hana su khangjar amina si pot mayam si yasana bai si paisa do oi doi ne ba paisa pijaraga case namjala si sine ba pot se adi tadi akhoi yagadra haidani imam sa akhoi tanare adigi akhoi khangna sana mayam tare akhoi yasu yaba sunga moi aduga sumaina namjin dana kayam kuina akhoi mayam je namjin laga thamdoi no akhoi si kanana secure tawduno sini imung dagi yum dagi chingna akhoi su yamna secure life ta leibana ti nupi khudi makse aduga mapanda su police na akhoi gi security gi damta leibiri ni aduga police ta ngasai gi misak hairaba mobile sinarame akhoi angang singduda ena akhoi na mobile du pira matungda mobile hand over tawrame police ta iban akhoi magi mana password number du bo password du bo khanghorabane ba password khanghe su khoi moida haijarame loina mak sinarame haibadi chen khiba nan thokhiba mang khiba minate ba potu makhutna lam phanga ba potu leraba da mi je punishment pibagi mohutta ma su bo khoi ga yanaro haibai pot se la pasida khoi se akhoi leiba police kari gino akhoi bunga pi sen binabra natraga moi su yauna crime se chatha se yaurabra moi su mateng pangabra moi su pasa se damam sarabra haibai question du la ebojiti aduna sigi case namjan laga yasannabi yaba case sunate
aduga mana sigi toromiba accuse ma habitual offender mali ma leramiba setting khutaudu aidi yamna mana stair ka khatpai bu khatpaduda khara mambaduda haipet doubt lei hreba doubt lei bai di mana video namam gani habegi kanu di ai khanju khaludi aduga aingonda yamna insecure feeling ama lakhi mikuptuda ka khala kan sida mu magi washroom gi mapan gi mai su mu thalam daba manung su than daba ibu noi se mai pan dabra kanda pale du mar mar ta yade du ngasi di yade sini adugi kiringai marak sida mu washroom manung changa kan sida mai si mu lak daba sida mana di hai aigi flag se ai mu repeating kitang tawsala tawjara I maram se sa kitang clear oi gi daba dugi ni ko mayam wa pi gani mai si mana magi mobile si kumut mapada flag se thalaga tos lai ka paga chap chan thamame adu so ai khangde aduga washroom manung si kitang kana tawe gap khokwa mari mangai gap am lai adu dai khong si sitla ga tu sanne na maraga sange adai changdingai mikup sida thong si yong lon ba yadre thong si lon ge taw matam si thong yada ba si noi thong si su yada bra hange a thong ya bani hai adu ta di lon ba yadre si kamai toy no kaim kan da nong ta di thong si jing ba gi matungina lon sen ba yada kitang thangal aga su ya ba su yawi ko haidana kitang thangal aga taw matam si da su yadre adai aina somna kan mai gi sago du pairaga kanna chingaga tawbase yadabase angang sida nang mapanda injel o manungda aina kano tawsalabani na ko ma chang panga maroi haibe potu oibani na kanna chingchalaga nang amtang namo oina namhan bakan sa du bawda yaba ngamdreba adai di aina yare haijanare ma chi kumda khina baina kaino da aina tawdebo washroom da manung changi du thong hange khanga kamai to tawbu ngamdino haibasi aingonda yamna insecure oiba yam ki bam phawre baise adegi di mo masi kumu yadre ini loraga ay mo manung sangduin ha ado nang ay kumthara pumatam nang khangani nang mobile se puthara age aduga dum kakhat sa khro yani haiba nang kumoko hai na mase au kume kumjana greba tawbedabu aina nakong ji thangalaga leire baise ma kumdi bause kairak tu ugi oibani na makhon tagani ko haidana adubu kairak tu da kumthagi bai posu udre adubu somna kan de aidi emergency oiramnina sange aduga he phamda baga aina mobile je talong pairaga kano mai si mathalom da kaphat ke haidan mit ta thaena tawbum tam sida kitang yengu matam da red signal je tik tawleram bane ba oh adudi video na me mai si adu tadi anything can happen manung du da kaigum ba thodom soi thokpa yai je ai se doubt leiba haure ki ba nikpa hogre ba isa siamna adegi di mana engonda kai dorok to na thong si ya di ha su ya 100 ya 100 ni si khangpote ko idi mai ya hande su mana tawbuni si khangde ko na khangatoi ni di makha da hangnara ganda adegi aina khudaki pairaki loksing waina magi kano si light si matha thangat he thangat paga aina thonglom da light sum onjelaga caption thammeba ma sanga kadraina pakhalatana adegi di aina somna kanda aigi nakta thangten kai lege se hana check tawre lera ka yeng kan sida yot ke batin aina washroom season bai batin namdi lai yam lum medu fare sima di leire adugu mana kai ma pai san sanga ga oni attack tawke tawro poi ta di masina ta thomnara loire na mentally prepare tawr leire ese aigi dress ba patana dress up tawre adegi di aina kan tawro kan sida phanek seli nupi gi phanek se phase sum kan sa yam khudong sa da ba thengne hai se dum mayam su khangpira ma tani adu phanek se kitang takhal up tawraga aina mobile si yet khutsina paraga thong sa launa inthoga masi thong da marum da yengbra yenge haibai dam ta light kap samane ma yengbadi mandre thong du bidi yam pikna ka bani adu ngasai gi stiar du gi wang ma da lera me mase du aina sa launa mobile si paraga ai makha da di le haurage aina nangna video nami se kai manam nami no haidana ma phuge tawru matam da ai live item tawrok payai khudung thibi ai se aina khangbadegi tambangam de khangbadegi makha du da yo hor loire haidana ai sa launa khonglei ji thuna monga da mobile ji sinara matungda sa launa kumthabane ba duga ai mathakta makha ji dai mihun ji songmane khangmdre dai di moi phen makha sange dai sani pide su ai haidoktre aduga ai hoji mi kok thoke yengo haraga kok tho yeng banda dagi mayang nupa hoji nupa macha ji tholak e dagi wari sanari sani ping sai tamje gi mayam do sanare tawre dagi mayang sidai ne mo hange nupa macha sin manung chang hingai sida nogi mai yabra hange yaina haire thonglon badi yabra yaina haire adu tana nangna asing nupa si innocent ni kaimta khangjadabani madi sahi manga taruk thabak torok matam sida madi sugumba remark leitaba mini hai sanang kamai hairino tarmon do kitlong da medi noi pasam yena ge paisa tali bra noi business tawri bra no mon damo haire baina du tapadi rupok tangi na tabida atop pa dukan mayam da su swain emergency gi kenoma lakpa matam da
सुमाइना थादोगा तौरब्रा हाइबगी क्वेश्चन अमा योन चाउन लेरेबो जिसे तंबा ngamde aduna akhoi nupi sing si gi oiba yamna hoi sulapti lei mayamna sulapta changbadi yadabra ina hangi emergency is emergency natural call ne madi salauna ina ngasai gi angang digi man biryani chabadu da engonda thau budang cha chalubu pukse salaung cha khalak pudu da thulakhiba thodok ne bado adu ayonda di haina hairiba crime si mayama thengner amnina engonda limit na khra singba ngamje hore adubu singdaba kangbu hoji hogaleba mauna ha mayam ahan sing ade angang nubi masa mayam hojiti dress ano no mayam gi magi dressing room da ni khangde amani khangde anywhere sapa matam sida kadai bok safety oige haiba question du sauna leire bajiti hana su viral satana mayam thagana laktana pha babu punbo mayam taunagre aduna sigi posi aina loisan jarapa haijaning basi matan su yam lojare saigi justice phangba pami khoi namchalaga saigi wari sanaraga loisan ba pamde hoji yamna hoji dum pending de lady posi khoi ngasi maksu dum khoi mai FIR lokhaluba degi number lo nahan moi nga street vendor gi lan mayam leibuduna policing yam sangde nimit any statement piru ba chaluba matamda aduduna kanamta gon thingan unarapanga maktreba aduna hoji si mai FIR gi kano du collect tauba aduga moi investigation hobirabra kaina jingba khoi hoji makha chathana beidam te ready de sulai jare wai khara si thamjaraga mayam dagi tension jare inaubu ngasigi khunai asida nupi oibi singna thengnari ba awaba chaitheng kaya gi wafam asi thambirambagi damak next okay program asigi makha chatharak oina next, I would like to call upon our special resource person, Ms. Baby Srin, journalist, Infal Free Press. Bu wafam ngasi program sige mari lainana wafam khara thambiram bagi damak koktoksage Ms. Baby Srin, journalist, Infal Free Press. Tan birba kazinglen mesnam and Madam Sobital so kai kumna butchari and mayam kai kumna butchari. Ngasi topic se sidadi I stick toraga dingang roy adu common noina issue sing do da oina base torogo inang khra share toramage haidi rethinking of status of women in Manipur haibase kitang lapna thamaga hojik se root grassroots rebel dagi yengba machangba haidi akoi hojik Manipur do oiriba nupi singi oibe issue adagi atopa nupi khaktang gi nataba atopa gender mayam gi oibe issue mayam haidi section khurimak ki oina issue ji leibanina loinamak ta dum all round touch tawraga yengba kind of rethinking of status of women in Manipur has women khaktang da stick taw haning da baina gender based violence so dum leibanina pula poina tawba phaba adubu ngasi gi se akakna na topic ama women gi piuni na nupi singsu yam yaure no pada gi di hena aduga akoi muslim community da gi even khetrigau da gi mi ani ho mai bus masakhang ba yaurong gane ne mayam si yobirame street vendor gi adu mayam da street vendor gisina last thamage aduga crime against women and child gisida oina haibada hojik se court pending case last 5th year dagi yengba kanda case 200 aba pending case layune approx haibadina te abapni 200 cases pending layering se anambana charge se thagataba aduga investigation se tappadagi ni haibana chingba issue mayam lay adu amaka atoparom de yong kanda police ki side tagi khoina atopa mayam program tawre natraga interview atopa special story tawbagi as a journalist moina makoi gi interview loba matamda makoi gi duty mayam ga investigation gi matamga chanar tabdagi charge se thengna thagat pani haiba due makoi gi reason khraso dum lay adubu sum yenguba matamdari chahi manga dagi chahi tranga sumaina pending sang lerakpa sida di investigation se makoi gi duty duna khak theng than bani investigation si makoi gi topa ROP taba khotpa du mayam sing duna theng than bani haibana chingba sing se thajarak taba aidi som the court ta so maka just suma sing wale even fast track court hangdokre pokso gi oina tonga na special adu fast track court to the lairiba missing staff sing do phajana faculty members sing infrastructure sing do phajana supply torabra phajana maintain tora lairabra habidu su laitaba only just name sake ki damakta thamdab yadabagi just staff khara dum toraga dumaina toraga laibane hojik se adu case pudi loisan dabna tema khoi fast track court lairabani na tawdu
ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯀꯦꯁꯇꯤ ꯈꯔ ꯂꯣꯏꯁꯟꯕꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯦꯞꯁꯦ ꯍꯟꯗꯛ ꯌꯥꯝ ꯋꯥꯡꯉꯦ even ꯀꯣꯡꯄꯥꯜꯗ last 2-3 years back father na daughter da rape tawbagi case am laiki and handaki second da khuraida ma leire haidi sigise Manipur da yam tang na thokpa case ani ai thengnare handaki haidi aina journalist oina thabak tawba horokpa kan mamang da ta hidre stories e aduga handaki minor rape ki case adu khangna tan rape and sexual assault ki oiba issue aduga double triple poxo case oisalakpa even home dagi home se dagi nupi cha se thabal chongba chalhalamba home haibase shelter home haibase nupi sing dugi phasana care lawraga leigadabu home ne aduda gi thabal chongba chalhalisi gi ayabana kamaina pibano nupa ga khangna halamisna kamaina ayaba pibano habadudi my department duna hoji phabu concern department inquiry tawrabra tawdabra habadu thijanma matamda tawdaba adugi pochu lay aduga NGO atopa tongan ba leiri sing sin oina tawr leiraba haidi authority na lawgadaba responsibility si matang chan lawbidaba adui poche su Manipur di yam chauna leiri sing se aduga housing se nupi singi DM social welfare department na masal sana adagi atopa department kya maramna makhoi do welfare gi natraga awareness program sing si yam sille adu awareness program sing si corner thung na sillabra habadi amak sindaba haidi khangna ba local area gi oiba mi sing lo club singa khra khusam naraga dum silamaga sinkhre haibagi mawong da dum chatkhiba admain tawbadagi nupi sing sedi amak khanghoba walhoba Manipur gi oina khakna taba whole India gi international gi oina right sing se yam pi right se yam lei nupi gi women empowerment gi adugi adagi mayam lei ren India IPC section na so to section ka amarom India nupi sing se gi protection gi damakta ma khoi gi right sing se gi protection gi damakta mayam lei adu sing do khoi gi state sida changsalagi yengba kan da phajana amend tawrabra phajana chalairabra phajana action taken up tawrabra habadi amta tawdaba sigi sing se yambana dum thengnai tawre di haiba aduga table work toina dum tawra leramba action de field da tawra haba dem ta tawramdaba sigum bazne yam thengnari je adu nupi khrana haurani aduga ekhoi gi Manipur da yam chatnaba oina tawrisena irang se haudri fawba case adum leiba adi irang se haudri fawba mina suma authority na su khangdaba adum chali hena adum chalhalaga leiba sigumba poaching se hadi irang horakan da protest torakan da ingon da du tawbiren open oina thola kan da magi masagi awaba du natraga masagi right to matpire habadu khangbagi mawong da khoi Manipur sida yam sangni lisang setna chatharaba kahetare lambi ma natraga thawng amoin tawreba khoi Manipur sida aduma khoina su adum uraba ngaktane akhoi media da su adum kya phongdoi aduma yamna su khangbiramani adu sum side amrom the women empowerment gi thabak mayama scheme mayama tawre scheme mayam paikhatle state government sen handak anobala iba BJP government last 5 years ta zo schemes mayam launch tawdran ko tan empowerment tawna ba na hore adu noi kya mu phangage ne phangamoyam pho khangna chana ba kharagi ta tawraga mai magi MLA concern do dagi tawraga khar loina mak tawi haiba yana ba tawkhiba ngak toin tawba phajana survey ma tawbiraga survey dugi matungina magi jaga sida mai local gi oibe MLA du da pido adu pidaraga survey tawhalloba kayamna BPL da lai kayamna marginalized family no kayamna widow no havena chingba esa bi positive widow su yauri bane ba marak sida ade atoppa laina hepatitis B na ba widow ga zu yauri bane ba du sing du phajana survey am kak tawhan biyo ba laikai khuding gi angalwadi gi asa gi mi lai ringa tane ba moi sing du thabak tawhalloba thabak tawhallaga makhoi de survey du laukhalo survey laukhala kan da kayam lei habdu mai MLA sing du gi concern dai through the chalan biyo ba du taraga di ai gi kendra da gi mi aduk lei habasi khangaga di makhoi na scheme du phajana implement tawba kan da so du khuthang da piba kan da su nungai rani dana adumaina phajana categorically tawbiraga di phaga tawba adu suna taba hekta tawri haina state gi oina launch tawrabani haina adum khana DC gi concern gi through the get main tawraga khra ta thaba ngam khra lupa cham piraga form lobo ngamba khra na form da thajalani dagi ai gi se hon bi se beneficiaries o hen bi no wanom ba chen ba khra na ngamba khra na chelaga adum oi hoba adu ne ba khoi se tawna rising se sigi se
Sengna haragadi any scheme or any policy or any lairiba program mayam sing se survey ma hana dum scientifically approach torga holistic approach in lokat ka dobonebo si sing se khoi Manipur da tawdaba and crime against women gi oiro adagi crime against women sida mayam like rape, sexual assault, molestation, intimidation, different kind of crime never offense stories khoi Manipur da sigi sing se akhoi gi hana dagi khoina victim haidi just taraba masi culprit ni kaina lauthokhraba makhoi sing se jail da lairiba de bail da thadokpa mayam lairi sing se kanagi authority karamba department gi makha da makhoi sing se phajana study toraga na makhoi haidi victim oi hori sing se kari fibam da lairi haba sing asi phawa puthokpa yaudriba amtang puthokpiyo aduga khangane ba makhoi sing se adu pending da lairiba case sing se si sing si jo adum khangane ba du puthokpa matamda haidi case kyam pending phajana lairiba ge habe si jo adu tawbok matamda khanga do ngakta ne ba makhoi state government gi authority ngamde hargana link together with the NGOs kai tawde NGO private ki lairiba sing se thamoi sengna tawbasu yauri paisa gi oina tholokpasu yawa khoi jo loin khangmu ngakta ni state government na su hena khangba ngakta ne adu makhoi thamoi sengna tawjaba khra duga makhoi link tawraga adum punna survey tawmino state authority khatang na ngamdragadi adu stawdaba haidi adum section khudingi yenguma tamda asoiba ngakta ngaiba sigumba sidadi ekhoi future status and rethinking of future status of women in Manipur guys empowerment phani am tawrasu yaroiba then sigi side tagi ammak sigi crime sing se nakalamrom thangraga huzeki hairami state vendor gi testimony anti anina share tawiramba du so koina sum yengba kan the state vendor gi sing se state vendor se daily nungti khudingi livelihood earner gi damakta tholok pane nungti khudingi masing amam natra ani ni dihankalam kaneba kaigino habda magi livelihood nungju nungsa khaidana state vendor da phajana phambam ju nataba chela ga police ko tan tanar yoliba du dabu kana nu pina ke mau pamda ge ne kiraga loina leining ba ngaktani adubu nungai na yaifana leiba du ngamaktab dagi livelihood tu gi yengaga neba mana thokla idu mapanda nungju nung samarak tu da thokla idu adu da koi tan tanaraga paisa khaira ni lupa tara kunjim pham kuding khairani police na su khaibirani IMC gi mina su khaibirani makhoi gi leiba group tu gi leader singduna su khoi gi adu ma tawga daw bune na somga khairi ne ba weekly gi monthly gi sigi je aina haiba nate makhoi street vendor khara na ingon da share torpa dagi ne khangi je then adu dagi makhoi sing street vendor chahi tara hena street vendor oina leira aba kamgu singsina makhoi gi municipality IMC gi card street vendor card sabina ba na koi chen matam se da lising manga ahan ba kan da lising ani de horame hai adu tagi hujik lising manga yogreba makhoi gi team leader ga leiri group oina seme kari gi damak da street vendor manung da group sem doino kari gi no ba sem do street vendor livelihood ki earning gi damak ta thoglai ni masa masu sing du sem na ba gi damak ta thoglai ni adu ba tar ga di kari gi no ba group sem is street vendor hati street vendor all are street vendor wa makhoi gi makha de you street you liba mi sing du na tro du tar ga di no pi sing du ko chen chen la you li sing do group thoga ai gi president ai gi adu na kari no ba se tawri je adu tawraga hoje group sing se dagi hauraga I'm say the team naina ID card sabiyo na chatlaneba adai pesa khaigat na raneba ID card sabda paisa changi se na kai gi no ba kari maram gi no ba ID card sabda paisa changi se form gi lupa chama ra le pa yang khaira du loge di lobiro na ta bada phajana phambam ju pi do bu su na ta ba ko chen che lagi yon do riba nungja sare adum chana yon do nong sure adum chon yon do ba adu gi da card ama gi lising manga ahum mana khaidor maram ji kai gi no ba adu makhoi gi IMC kambu sida muni haidi ek kasu yam laibane haidi Manipur municipality ek 1994 kaina empower the street vendor protection of livelihood and regulation of street vending act 2014 kaina sis implement out request state to hujifo sigi si implement sigi act na 2014 se hack implement town planning gi makha da sigi se bhajan implement torpa matam da street vendor gi rights by violate tawri sing se bhajan khoi na ying sen biara da ne ba hoji po si implement taw da badagi ne ba card sab da paisa khai ri ba dagi pham gi koi chen ba handang mag asuk yam khalla ba livelihood earning gi da mak to thoga iba mayam sing se yengaga phambam je gi bhajana sinbi na ba hona ge di laitraga pham biaro na mak thinjan ba gi rang amo sida kana na chang ga no makhoi gi problem se solve taw dori se
kan haidi tawgadabo mi singduna paisa du piro card saraga phamaga card sabirage haire card to pairaga phambam jamok lairoi doiba aduda sigi singsi phajana manipulate tawraga phajana regulate tawraga phajana rules amagi makhada makoi singsi phaman biraga mathakta ima market ki mathakta hangi singduna kaidona ba hangaliba makhada phammi singduna dum ngilaga leire mathakta singduna kaidori noba makhada chairaga phammi ba mayam singdu mathakta pukhatpi ba kaidoge ba pot sitla roi siro makhagi do mathakki dudi ka ba warabni makhai duni na sitoine nak makhada phammi singdudi masana dum vending card loin paira ba ngakta ne street vendor sunate makoide vip ngakta ne makhoi singduna makhada phamma leire mathakta hangi ba singdu aduda mention ba kanda kaisu street vendor na wai chaire mit ta changi ga hai singdom da changaroi ba imc gi mathau ne si kai ginu habda khwairaman gaithal se urban manung du leibani na imc noim kon ga dong ngakta ne ba imc na magi function je mal function to bodagi ne loi thoi sing se housing so akoina ai as a journalist amoine injan bai wadi na teba protest tawdriba kai thabak se thok tamne protest tawbiyo na hype tamne bojik kaidone kem leite ba haidi imc da changorga na khoi tim sara changani tim sara changaga hoi tause na dum tawra leini hoji rang khra haure dum khra hauramaga toksa khra dawne taw leine ba dudi mai hon bam change ba adu mai su soidan horakan khali kaigin haiba kan punsi gi oiba life icha du sem na ba na traga gi ngasi nomagi chara du tan da bya de na thok pa ngak tani na ngasi nomagi chara du tan phangak tru matam du di nupi mayam sing se thona lai ngak tani loi mai horakan ne ba pulap punsala mai sarokan da dia hana assembly mai tha gi dri hena tham mai achoba horakan ne ba khoiram manung se street vendor mayam sing se na ad matam du yorok tring ai da thuna solve to hona ba hona bam change ba hairogadi mayam se isuzing se loinamak adum akhodi round se chala leibani amasu dum uba adu ura matungda si tawgadobani habadi khangaga haidi akhoi kaidin right nataba haidi masa prajana du hai howi habadugi tamba adu tawhani habi recommendation pi ba suggestion on pi banatana akhoi na the action taken report si yadabani na akhoi kem tawd ngamdaba adu mayam dagi cooperation haidi mayam na hawbiro mayam na tawhaning ba mayam sing do ko media da dum habiro anytime you can call me ai number da dum phone tawbiro ai adum na khoi damakte help tawgani adu achumbadi ohenbio help ta haidi any victim nataba da victim saraga torpadi tawbirakano adu gidu last da di khon yam thi haidi sigi poche mamang da thokhiwa aingonda aise ahing daga hawala chelura kana nupi je kai masaje na nupa se doina phuboi lerameba nupa du na phubana ta haidi admain tore kaina khoi community muslim community da magne do aduga manimbok no pire kaina hairo manimbok to di disable ko oileramba mana seba tawdabagi tawga seba tawning nupa du pura saning be oileramba adumba kasu yawrammeba adumadi thogan bigano adu nataba tasing na victim moirba singdugi damakta I'm always there for you people adu housing se ek pen street vendor giduna housing ma irang hawbiro nine insan baduna tanu pai lay train hai gre adu cases mam lay rising se yenguraga di house ki oine approach to pham thokpase survey ma ka tam phajana tawbiu haba ma du change haidi casing se 2019 handak ki 1997 da thokpa case ma handak khaktang convict pi ki ba miawe ba 1997 da thokhiba adu handak ka convict pi haidi nu padu jail thajan kre adu sune tha tarukti ma se jail da lairu re in kai ke investigation manung da judicial custody da lairu re aduna tha taruk tu kathalaga tha taru sahi taruk ka tha taruk si ma jail da layo hai re ba adu su pokso victim ni ko admaina haidi pokso gi case 6 years maximum 6 years maunung ba da loisal lo hai bane adu sing do hoji pollution da ba adum 6 years se hele lag loishan ba ngak tane si 2 years 6 years na je gira aduga je pala ma su ning singe chahi je akhoi gi minor ne haraga minor je pokso da na ne 18 years
adu nupai na 21 years JJ da 18 years labor da na kya oi khambra 16 years oeba child se kana define tawdori ge ba what is child hai kan child gi age se kana define tawdori ge ba ek se amaga mana da ba aduna pawi ba kan da khoi sub editor ga khoi reporter ge hek launa bam leye labor da iro magana chahi si 16 oira me pokso har gana chahi 18 oira me si kai noi khoi confuse ala le hai di akhoi hai tab taraba hai tab dun ek tun oira ma khoi natta semi mi sing do oira ba hai di sigumba ek ta su implement tau khiba hana da oira ba mawong hai di sumaina chalai ge do bani sumaina punishment pi ge do bani ha ba da semdo khiba ek mayam amendment tau khiba ek mayam su leiba kanam ta khanga moi ba ji jing je hai di kanam tana logi matang je tamsaluba natana di kanam khangdabane ba adugi mafam je da khoina ai engo isa da crime gumba ma offense gumba ma tawro matung da aduni kaina khangba natana di kanam khangdabane ba je aduna mayam sing je nupi maroina nupi sing je educate ohen ga dobani is hadi like hydroga su ain logi matang da di knowledge le hen ga dobani haibagi ne awareness pangthoi jing je akhoi lekai da di awareness ka lakta bani da sumakai tai tai da chatpagi akhoi na dum awareness ma ma tai tai da tawi habe khangbai wan ne du city area and other rural chalaga na main area main oibe area community hall gumba moiraga du tawrami habia nangai tawkhiba du maina adum chatkhiba ngak to ne ba aduna manung da leiriba marak ta corner da lei horiba mayam sing du ri khangdaba aduna ne mob violence sing sida mayam sin mob violence yade haina mobile kainum nupi sen du phadok na du yadre adu tar di mai thabi rape tawr ma se accuse ne hai accuse ne ji khangbra khangdabi da du gi miyum du mai thado se ne yum mari du mai thadok pi adumaina tawraga sumaina mob ki oiba mayam launching laising je sigi je awareness se pak sana tawi di harga manung yona taw da gi thokpa ngak ta ne bi ji ai je wasu yam sang na ngange minute manga da chu pisale aloisha lage thank you a woman journalist for highlighting and sharing as valuable thoughts and information in regards to the present scenario of Manipur and especially how the street vendors are struggling for life. Thank you, Ms. Babisrin. Program Sigi Makha Chatharak Poina, I would like to call upon our special resource person, Professor Chinglin Maisnam, Assistant Professor, Department of Economics, Manipur University. Bunga Sigi program Asiga Mari Lainana Wafam Kaya Thambira Magidama Koktukchage, Sir Professor Chinglin Maisnam. Hanma Muktada Sigi Daistellingsin Biriba Dignitary Singh Loinana resource person the Mang the Linkshin Biriba invite Singh Mediagi Chinau Singh Punamak Subtin Jaraga Ayo Jaba Wapam Kradang Tentak Natam Jage Koi ini sana sih am tuh nang jaba mayam tuh hang jaba tuh ingon tuh sedum thok pa ama kakti kain wada yam na hujik sih koi ki kayak tuh kang di koi confuse tau ba naik tarik ko baram jat ba sih jang jiu jiu yang wang kale adik saw busu am hingga hujik sih digi amana mayam sih uba matam dasu yang matam dasu hana covid mamangda koi ugiba sakpham duji oidre hujikti koi apet koi khangnai hebe wani mitna da karida karada loin bakste da hana ki covid mamangi mi koi saktam duji oidre so koi mingin dasu tum khang wani aduga koi camera da su tum ubane karawai da no matum adum soibene haidi hojik sai wana sinba natragana koi gi ngasigi sinbiri ba DWC ai mamang tu semam thengna jagre mamam ji am toina dum tongan ba mafung kya tu sum thengna jagre ado ngasi thengna ba siga mamang da thengna ki ba dum khenei ba mayam si khoi gi ujaba matam da hoji ujaba matam da khoi gi hospital da lak pa hai tare ko khoi doctor ngai ra ka khoi pham ga ngai ba do maina dum haidi sakchi gi yeng matam dum ai sum ui ba ngon da sum
hadi ai tan ga lak to su man ba korok tri kai na su ngai bu sa ji khoi kari hai ni he haning da ba adagi yum da hale haning da ba adagi kano tawre tawning da ba tom lak phung khang da ba upai le ta ba helpless nest dugi wadu yam pazen lai adno hojiti mayam saubde endok na resource person bokta ngasagi haidi tumina leiba ngamaktre hojik se ko resource person nei de khoi kano su media da le biri bani media da le ri se bokta khoi gi stit da song thong ngam pagi thak amala ise sum ura bani na pelak ta ba mayam du thamoi de am phawre na ko kaidok da gi se khang da adna ai sa su ji kaidok da gi si ai sa su dum khan khamam je khan jalak tre ba mam de sigi ngasigi pungpham ji makta da ngasigi pungpham ji gamta da ngasigi mafam ji makta da ai ngarang si loan gi wangang he khai marul besi loni lol kam kal hodra ba mai magi hoi singmi hoi gera tami hoi gera amo hoi gera ima lon ji kal hodra ba singmi gi su mama lon mayam lai tami gi su mama lon lai hauti ima lon de gi hena nuksiba lon ji bu karino ka hena ngarang ji stei da khoi ji sai tha da na teng tha da na mayam toro mine ba ima lon ji khai marul na hare min ngasi de mo is da la ga mo is ben na khai marul ni mo hai doi ne ade ngarang mung dang no mo amuk kari khoi khana ban na mo kari hare media da ai sana hai jabani ko eviction hadi tak thok pa tan thok pa adi pata pairam ba sing du na khoi ngai mun bi ra tan thok pirak pa chakhat pa gi maming da development gi maming da adagi mo pata ta salu gi masi kai ro ko kat ge na masi na khoi maru ne na ngang dang ngang ne adagi nahan mo akhoi gi gari uran bagi gari uran ba sina Manipur khoi chati bi ngang mi ne hadi hana hai tare boiler huralam bado adong asidi pham kara kanda bolero oina hurale hadi boiler huran bagi ceraka bolero huran baga chap mane ba cerak mane ba adudi chahi om cham mane na jen chang du argadi bolero ne am phe ba adu yen huran badi khanga di akhoi gi masajo akhoi gi tasing har kanda mayam tang na phubuda hana gi masak tu oide ba aduga bolero huran badi hojik yam lem lem huran na ren kanu film gi type ta ka hojik akhoi gi media do bi duni yam ngai ni ingna tanab laga phatana ju hurale adi covid like ramina marks si compulsory oramina marks ta ngai ramina phatana ingna tabna phatana masagi gari do tor ka huran su mem jawre adagi amana gari huran basi ina naje duni gari huran basi kedoge da ngasagi huran basi na aigi aingonda gari khale bisi tumina yona photna ban taba man ko thi bana taba ngasagi huran basi dagi mayam sina apam gari se mangodagi khan ba khadi masi ko tan tan ba ada telephone daga moi hainai ai si wari ni moina khoi gi city gi mai kanu gi kar hai ta anti vehicle theft ki cell na piba report gi ni ko kari hage bo o kari masu ne nang pami se angang ba sidi angang ba yaudi ni sidi ango ba me leire adagi adu leire kana man tore na ko phai ba ango bo di halli bro na halli si toro ro kana de man di kya tau si ka ngang na kana ya ha kana patana man thoro dum saki ba samna ra ko gi demand se gari huram gi demand se aduna gari chahi bada gari Manipur chate chani pan hurale changma chatu hurale ado huram bam ta phade hoi phai drak ka chamane charana kana phangi bilo poverty line de le biduna ta phangi ba lar ba na ta phangni ba karor gi drak to phaba do akhoi gi charak ti lar ba ka ta na phangi ba aduna malem gi na khoi gi human right ka magi activist ne thijan bada khangi Pithibi da koi sibagi cherak nangaba du madrak ka mari lena na farba singche ayamba mayum gi film ji matam da patna larba mina yam borame ana masi nek pa ya baza ne ba nek pa de koi oja ching da koi oja ga oibada ai gi mo nang oibiu adagi kan oibada mahut sinba du maina nangna si pubirak pa nang si to biba phar ga nang gi dum oijaba jenda na dum changba nang gi mung mono ina puba kaina du maina emo yu ga tongra kan tawbar khangde aduna maru oiba koi gi amda far oiba popi da suni samane aduna yengu yong da ngasi popi khanare popi no khai maru oini gari khanare gari na maru oini isi beda khanare isi beda na maru oini adagi khoi jeki aina hajari dini ngasagi eviction gi khanare tangthok bai khanare tangthok pagi adagi no pi amram da khanai no pi gi adagi no mi khodingi maru oi basing je no ma da kya no ngasi khoi Manipur se nen kya le no ma da ayuki nungthin gi amamam ama topa mari adagi manga punam ba tara musuiba discussion tara sui benu mada adu di tham da chahum ne ba adu chahim da
ताइथुम कुंथा तो लिसिंग होम चातुक डिस्कशन तो दुई ने डिस्कशन लिसिंग होम का चातुक तो है बा मधुई मनुंग दा आई गाजरी बा इशु यावरी ने बा अदो हाई रिबा डिस्कशन चातुक लिसिंग होम का चातुक तो मनुंग दा ngसागी स्ट्रीट वेंडरिंग मैम दा क्या यावगे यंग बियो yeng ju yang ma biu ju yang ma da comment ju piro comment ju amani ga pi ga dra yam nusi na ga pi ba amani ga pi adagi view ju masing edi masing yam na su yeng de khana ba sidai da state vendor na de dum to kharni yang roi adagi nonga laga khoi gi media da su pak uro state vendor ja suk chau bi na ga khoi gi pisak pi na ga hakani ba aduga company gi achau ba khoi gi kari ai ni kanu gumba kaukta ama mamang da swai mu chau khoi gi media gi lamai du da khanjal laga tangi ba du di paisa du पीब ngam moi di khanjan thokrani adu sti bender gi am chawngam de aina mamang jam tu na hajagri duni komla festival to matam su komla gi mafam da phangde no ala kanda akoi queen gi mafam atani phangi don adu akoi ni yoning di komla ni beauty du na te ba heng train chanjala akoi yon du si beauty na te komla ne dum hajari du ne aduna samai to duna lumit khudingi akoi ne khanare bi sung ji loina maru oi khalaktana akoi je karai da karam mana koi focus to duini je koi khangdre aduna samai to da mi sing ji kari haini divert to hon bo khal sing mindset si divert to hon ba se samna da ai ju ji ai isa du na da no ji masa sa ka ta no ji ha ta phar phar on dra le ro ji doctor da pukhulam dai du da ma pan da gi koi khangna bam la ga e no yum do adu da tak thok pa da yaw do re ne na hajalam ba hayeng ji takai do re ha bi pom tai ne kyam chum no di khang de na hajalam ba adu ida angang du thadu khar ni ba nang thoba tahoro har ga ma adugi oina moi pun khar ne bai mungsi samna da wakhal ji dai ba to khar ne samai to no ji loan ge mom pusele class 9 ni 10 bhakta du tam gadam na da to nem to chere son mi jing ge wakan ji thei do khar ana wakan thei do na ba namit khuding issue mayam puthore aduna ngasagi tasengna akoina darkar lai ba khoi issue akoi mang da tari be issue je kaw thuwa kan da kam thuwa kan da atop issue da khoi je dum khoi je chatlaga thawana sem ga chatlaga lai ra bane aduna aina ngasi mayam da thamjadori se ujik yam lai ba matam dudi oidre hana su dum lai de khoi dum mamang da ai ngajab khuding ge dum lai da bang hatani atho ngasi su dum lai da sing manung da ai paw khra su mayam da tamjage akoina puthok chari ba ngari harasi ko ngari si tang gadra hong gadra se khoi khuta leitre bauji sigi tek se masi akhone lepangam de iban ngari si ngari du su mapandi pusalak padi ko aduga ngari du sema ka nga du mapandi pusalak pani ngari seme adu akhone yor matam da adu text to state government ne lepangam de GST na mazak kre bauji bharat pumugi ne lepak traga de mon hengale moi na dare handar upalite adike mayam na ujik yam phasai phasai ne imbiri ba singi ko gi singmi singi sa la ga hopi ko hopi dum haije hopi adike na tra ko chi chen jing nu ji lai ba phanek adike ko imbiri ba pi mayam ji tek se ko kuta leitre ba sisu ko GST na ma pancha kre adike jik loan gi wam sulai ko adike mana isa mayam jaw biri ni yawri bi isa sing do maduna MA tamge B tamge na haibam tam da bharp mugi parikha yaw de dia roi ba ai university MA tamge hai tar ga di Manipur university MA tamge hai tar ga di nang all india gi parikha yaw ka do re ba adu nang pacha mayam thadar anga du coaching adum jara le no an ta coaching adum ma BA lor so coaching adum pisa ping class 1 to de chalak puduna masagi B bogji coaching da tawdar coaching da tawna ko iroi re de school college kara roi coaching da loi chakrane adu di paisa ne ba ade mo thabak to ge na harachine sarkar ki thabak to matam da su hojiti paisa charo na su sarkar na lokto e sikki charo na lokto kram ni even akhui chim sa lokto kram ni ado hojiti sarkar ki thabak su kora roi ba kora roi de paisa su leite ade kai ma kora ga na kamai to ni bharap boi par khai ga dam yaw bui bwa la ane ba hadi akhui se loi na mak se kan rom da loi chat khre ba ju ana ne ai khale ai ngarang ngasai su ai ngai te ai liter for da ai sum chat lu ba da ai jo dum khoi myam da han jan jari khoi tumam dai palo bai na ngasai gi chahi jam na ma kan da prapuri khoi bye torom dai da bye torom dai da khoi gi yum pan jalu bu angang du adu adi chau ya dre ba ko ado chahoni no pale ponte ke do ni camera da sum chahon bu du ta kai ta ya de ba sem ya de ba adu na ai ngasi thengi ju adu gi ne ba hana dei torom da bane si ngan chat khot torom bane uti chajin ba tare ko adu thak ta lai thokre ba ado
pisak pikraba angang ai du sahi taru khatang ai reba pisak pikraba ko gi kanu mai weight to kg do taraga taruk tare nipan oram gadra ai pajanu khanti ta impan wada adu mangonda ya leba big to di kg manga tur ki big ne ba angang du makhwang kon do re bang antana ani hum yawi makhwang kon ba di khra phai ai ama khatani mang kol di kamai to do ai khaleba ma ga iga kana handu no kon mezi ai matha sa re bu sitagi mana halani ba adu isai da koi na ha warak tana halu warak prai do yang thuna anu gi do re ba adu inu samthi aduna angang macha sing dusu nambo po dana kogi kano da train station da kuli me amna kogi kano pu badma ne loina dress la po to ho me am da u bu da ai khaleba o masi ju ek dai ni ko bag pu basi ade ba sahi kun gi angang amade di bag ke ji ani den pu ba ade ba mani ma saru ko do ni ma khang ko do ni param solo ko do ni makok yar oi do ni adegi awang ba kar ka do ni aduna irulu bi di ma se heng thabak ka phangtra ga di amuk su phareng khale thabak phangtra ga di ma se khogi dum kuli do yar ni dan hadi kuli gi training ta do re ba adu ga di pisak pi di kuli gi training to ra kan da hayang bora wala lo re mai to khongchat to du mong da lak ka do re ana siso ko yam section mi na ba sange ba se hojik mayam se tum habi be wani yum da angang roi le ba ngata ni na tra imo karikra lo na adum le bira mani ado angang pung taruk makhai da tare da chak pijare nam phuta chak pijare angang du bajana chaning re nam da hok du e adagi di aduga mamai du khogi bajana uirum tawraga madu da khoi di chak tu nam phuta kra pijare aduga bian lak pana tra kana masana pesa le jada kambu jina mama na khogi tien boy lak poi taw duna khogi taw duna chien na khotan taw busme am thing nei tawrani adai di angang du pung ani bok tham doi ne ba sahi taruk teret ki angang do manga taruk ki angang do pung taruk teki preparation taw duna horen pung ani da thador ka doi ne adu ga di angang je IS adigi na civil services exam adigi MCS ki adu ki preparation du class 1 to ki angang du da khogi masi tawui mong da lesle ebu angang jing si ware adi mathak dong chong hori mabukti amata jare pat tale machabuk chum da bo lepangam draba ket wak chala thora angang jing do adu da muk chong hori ba muk chok khogi kan ne no gi play ne na bon ga taw ta hori ko adu na han angang mo wan de na chana pinatame agi let mi na angang mo wan de na ado si angang jing da su yang ware bong jik aduna ngasagi kanana lepto ni sigi pos adigi mo office ka basu matam ngangkhat le adu gi office ka badu nangna bhona bada ngasagi nungdang su tumba yati like talare gi ade ayu ngata da paisa thoba lakadra adigi nungdang lakadra adigi masigi mayam sigi amu khan bane adigi angang du tabone adu irule de kedro kani mamana khanba mapana khanba se masada ma mitare ba masa ju yawre ba nungai tabasi ado nahan ai hosal am da sale pisa angang du ai jahi kya surgyang bada jahi manga sure mana hai ni ko ai pita ki tawi mana mama du da hai ni mama du sina yam na hani yam ti na hani mama du sai kun tham ka suram gadra adu angang du na hai ni pisik pi bangang du na mama nang tolo su phang de hai ama su phang de hai ado ai dia chapo tu chaningi ada chapo su ai ni leiwa hai su nang tolo tu phang da mina amu leiwa su ngamoy adigi mu doctor dong na aram mina mu masagi doctor mu ani pesa mu tingani adigi adi da heng pharaga su nang pesa du loi ting thokra mina kanu su anana chapo pisa ngamaroi adigi tu sangi pesa ju pinga maroi ademi nang pesa thola ani kan angang su hangang e ko su pesa pikram sai mai angang du ngang e angang wa ba hore angang ji mung pu ba hore sai manga tok tu kari no batak du se tu ga aduna ngasagi khogi jemu bada ngasagi ma ke mari da awaba ngakta adigi mo street vendor gi tu lak se ge moni am hai smai am toin toina heman resi vendor sing ji ban ai collection su dum hai ba khra di ki kamalam ni ko cha pham ma belai ama belai lambi loin phamjala ni moina tawham la phong khangde loi ni bazar je na hai ne ba ai collection ai tinaba sing botum hai ba ado ai di defend tawe ba adum tawgini ai defend adum tawraga lai adum tawgini ba idi ai any meeting da atai te topa meeting da traga atai de ai ngasai gi chatta basoi ko street vendor ai pala di ai ma adum thani ba adugi maram dai adugi maram do le ada ai na moda ko gi masi heman gresi vendor sing na tawri ja harak pam tam da ai gi pakhom di adu hai ri basing do phana chawba BBIP Manipur ki khwai ngam thau jo chenu officer so khwai chaw so oi cheno ba adugi magi madam do ai hajage ba magi madam do adu haiba misak tu gi madam do madugi do street vendor sing jina hojik tawri ba pham jida hojik sar ba nusai te da ingon ta de gina si lei ri ste de ma ayuk te gina man lei ba no matang lei bio mai pham du da lepaga ma pung ka ya da ma ai su yo geng je
ICU tum yoradamni haidi AC da nongam dagi numita hokda AC manungda AC car manungda leiba kasi makhongna bokta phadana sokpa ngamda haidi phangjadraba adugma misak chungdana street vendor gi maramda ngangbadi adi more right sulite adu karigma mana karigumba street vendor amana magi punsida tawrisa ma noma khitang magi manakta lepaga phammaga mai ngasagi manaktu da leiba matamda ma pung hung phadana du wandhabna hani wa khasane ba moi leise adu modi nungai wi thorpa dona khanbasu yawe maramdi akhodi keninge ki batamani mai da khoi street vendor amana ne khitang ma mai sta powder khitang tharba adi thin ngangbirane ba ado ngang ba hai je ngasai chum basu lem ba yai ko ai su loina ba du support ta ning te maram di nong mai ngon da hare ko gi petrol jom bi mana moi preng le mina ba ado maya gam ta yaw dra ba ima na petrol jol me ba ado atai di su ko gi ekta maya je ko gi chimban jing sa gi ekta ko gi kari ai ni ada aroi bi tha dra ngang ba ai ta re ni ko amma so tum jo le ba ada ima gi sibu seng bro ne na hange ba petrol sibu seng bra na ada mana hai ba ibungo ko di seng dra di kana le bi du na hai ba akhoi di pen thabasu yadre adagi karus to be yadre ado karina no khoi akhoi na to gi mit khalu su karana su akhoi gi kano yara roi ano moina loina moi asai si ga akhoi ga manadi akhoi di seng da ba yadi ma ha ba aduna anga na ha ga su masida munari si ak pane ba aduna masagi akhoi gi hoi aduna mani anyway aina hajani di masagi wa ba se kham theng wa ba se anga ba phangna ware aduga yap ngai tabadi covid mamangda chap ana mafam dida phamam ba ima se khoi toy toy le ram sing do handaki kakal ko tam jam te yorok te ba adu mai na chalu matam dadi adu me ta photo to oram me ba handa photo on gi ba ima ben panam jaw ram ne jum da adu kayam war nga adu kanana mu khugi dam da khut tin thok tan mating pang gi be koi ta gi de ba aduna aina thamjani se koi manipur da koi lupsu aina su yam toy hajai mayam su koi mayam le adu masim tang di koi mai pak tri bok ting masim tang di toram ji haiba aina hajaning base aina siam kan hajare koi chimisar koi hoji pubi ba biren chimisar masamana di masi tongna ba di honara mema akoi bayam gi mamang da ihanan ba khone ta kar le se kenu da street vendor gi khwagi baroi base x implement to bune ba adu x implement to matam da khwai maroi base kai dar kar le survey to ba dar kar le ba survey di kana phamige kana phamige ming pangkhat pa mahana change ba aduga madugi matungina asuk lere mi lising tara si phange har kan da mi lising tara di manungda certificate si moida issue tor kada bane ba hadi license issue tor kada bane ba adugi license issue tor ngobi dam tani kona vending committee mayam tori ba dagi local bodies ada urban gi kari gi lai ba mayam si madugi tabuk tu tong na bane ba adugi list so aina da agartala municipal corporation da satpa matam da moidi thelawe moigi kanu da office da chaung street vendor singi magi listing do thelawe ba minga kona loin thelawe moidi chairman du di maitena su era mi matam du da ado isana pine ga chaga pithar tana khol tana am tawi moidi budget su am chawi moidi budget sulpa crore so hum chamni patana moidi ta howe ba ado akhoi di ICM hai tare ICM kari inform IMC mami bo kauk sele sum ta da ko IMC ai dora ICU ai dora kyan ta di IMC ja ICU pura all bane ba asi isi benda natar di thabam ta lai dress di mi di thabak yam nei ba agatala municipal corporation di nomagi sing chai ba badi kuire lambi de sing chai ba lambi narhan ba nalan ba adu tawba loina tawre adigi building sing chaba matam de henjan ba hendok pa loina ba gieng ne ba akhoi di ke tawre lerak khuti makse ji gali on gre adugo lambi ne lerak on sele adu yum amaga ngasagi handona ba nataba hanjana na bona ba ka loi samnare mi ke tawre sorok ta sum hedore sorok amda udre adu sorok tu da thore ba gari duna ngasagi tangra ba bullet kaino kogi kano to koi hollywood english film da thoba gari du adu mata ni na jing ne tungisina adai thau ga yaw to bi thora mi nga paire thora mi na ngasagi pai ju thora mi na kamai to ke da nahan to idun nahan chakhum da extend hoidun mi chakhum da paisa lakpa male gari se ara sorga sanaraga ne koi tumbada ne ngasi di yam nungai tuna sorga sana tumbasu sor soibam na imatak ta le maro tumbada bodai secure oi save oi deba ma thona mungdi bule paisa da khadi lambi mo laite uji sor ambo laite ba aduna sigi film silai aduna aina thamjani de hojik mogi tofom thokpa hak adigi my power and the responsibility function me ando pdagi adugum bagi awa badu lai adu election de mulai hoje hayang se mu lairani aduna election lakpasi kana kangmu ne di thuna to honingi ai sa jo thura to honingi
adubu aina nong masida handan hagi bedo nupi ma nong makak ki bedo benda ipun sida kaw roi hadi madu ko gi by election mu tok selak pa ai madu ko ki no oram thong male ko gi thongju kendra dara kai no ogi ba male mana surok to law bedo noi gi boss sida to bira noina han bagi vote to kalang nan da form ta logi da ngai adugi huji mu tok sele bosi tok sele aduna noina masida law da khong da mayam manipur kai ba koi kai da ba mayam palaw da lawe adu ching da duna thugai re aduna thugai la law na thugai na atai tai manipur kai ba khangde akhoi nupa di nang election man moi dana magi liver pung kai kai re and I can pagi liver can be oh and ko man law with aduna samai to dana khogi ngasagi election si lakko matam sida haraw ba kangbo madi ke to ge ngasagi candidate ubada matin ororo taramado he candidate ubada matin ororo ta masi yaw na to candidate thok pa kai din ga thok to yaw ha ba mai lakko dang charing than ga forok pa hekta to na ko aduna mute ama oina ga khalak ta blai dina anyway aina samjar bada aina thamjaning si han bagi oina kogi street vendor gi thabak si koina chap chana thabak oina pangthok se haiba tar boidi survey ma hana to gadamni survey dugi lupa lak nifu yang kai soidna laini na khale aina so ai si misar su mamang du haija badu akoi university da tawoina haibagi magi yanabang de laina ki bani du kogi covid ki kari laina ki ba ade pau phone da de du lep khre ana ihana na national urban livelihood mission gi makada street vendor gi survey jan to gadamni adu survey to dringe da kana ko street vendor da tang thopiya de sisu act to the yori bane adagi amana mayan hai lambi chafam da ko gi street vendor phamjale masi aini ya de na lambi chafam da street vendor na phamdra ga di lambi me da phangwa dara ba aduna bola adudi akoi ga sai ka ma kari sorok matai da phamba ibra ko gi ama organization me da kanom hai da me ming do matai phambi adu matai phambi ade mai phambi nai tam ne ba adu mai phambi ne se senum siam se ba du di adu supreme court na su ya ba ek tu su ya ba tawda bo adi lambi sa pham je ani gi ne ba ani gi ra ani khak ne ba amana street vendor gi amana lambi sa liba sing gi ado amana amada loina option anu hai ba ne ba ado sima koi kaubiganu kaugumsi ado ihanan bada manipur street vendor act cha masi khotak ta chanare de hai assembly da gadi chanare lokto edu chanare ga su survey tawdraba ado survey tawra matung da ngasagi magi kana no street vendor no aseng mano seng da bano mayam si tawra kanda de town vending committee semdana sidana phambia de sidana samaina phamu nuna somna phamu haina adu maina license nungsense adagi mai permission mayam pigedamni permission de gi lakpa paisa khardo adu namu ngasagi magi income oidori ne ba moidu su kana ba puno moidu su kana ba aduga amana sima khutak ta tawna ro hona biba ani subadana street vendor masing hengalak pase manipur gi kai ningai ni aduna koi gi masi hengalak ta na bagi thawang thokchil akoi lokpa madar ka leba kai do bagi moi la ali no ba kai do bagi phalom da hagel halai no ba maram di a thabak laitre energy so jiti phadana koi gi thabak je sura kanda makha ta na sen thongna na bagi akoi iram na la sem na ba adagi makha ta na thabak to jabe ya na bagi pukri sem na ba sing yok na ba makal makha mayam ma yauri bane ba ado hojiti energy se manipur da mafam kharana tana tai dadi napi haido pagi card job card oin tawe ba ngasi song ba mai dat pa mung song ba mai dat pa asum to na kogi kari social service asum to sum lei re aduna puna maksi kogi khana ninga obadi mayam lei adubu matam siam phangdrabani na ai lu sinjar pada ai nang saija kiba stipend matang tumadi ai su dum jauja ningi makata na du khakti gi oiba stipend khakti gi oiba tawya ba thapa kara chator di maram semaga madu handaki koi nongju mi phamsu la ani koi gi budget session la ani koi sarkar gi yanan ba khwadi koi gi mapung phaba budget puthopagi sigi mamang sti da koi memang dalam musuh siam sasi, adu tu supisan si, koi wari berkuat liba macam sama tu mating keradang oin ada ba, modal itu tu koi gi proposal pihok si, adu fast track korang thabak tori ba, tau tu khudi maki record tu so engon dah lele jare, Manipur gi yang na dum dai re, ada ki uji case pending macam tu so, kaya yang lay lambi dana, lamgi dana kaya yang lay, nupi dana kaya yang lay, kaya loin baks tidak loin lay re, masih parliamentary so loin pangi, sima loin lay jare, sigi jo koi submission nama, mamang tu tau gi ba, tu mana koi tau si, adu ga, amana koi gi old age pension lupa kogi lising made hang kani haibado madu widow gisu lupa lising made hang piu aduga magi handicap ki kari gi leibire ba khudamak tu madu di atai lising hom yorabani ana manipur da koi la rabani lupa lising made hang kani haibi wani atai de lising hom lo yo horeba adagi anganwadi gi adagi asawa kargi moising de lising tra yo ba lising ni pan yo ba tra ni tho yo ba hum do yo ba lo yo na rabani adu paisa leitabani na koi stadi amount su yam hang pangam bi wafam du su leitri aduna punamaksi
loina ba punga thamakanda aduga loina na amako yam samjare koi disorganize khar oire media gi shu isi bender gi wari ba sumaina aiju media gi wajaiba aduna media da koi nupi journalist myam thore adu mako gi damta koi press club mo Manipur da leitri aduna press club mo koi su ling badara ka lai mako ke ta punjana na ba mako ke ta koi hing lecture ba ya ba mo ke adung bagi mayam su mo su darkar lai bani na mako gi su working journalist aigadra women agi damta su Kerala da kai ta sumaina mo gi tongan ba press club tongan ba mo gi fund tongan ba tongnai ba sumaina mo su ai darkar lai na lawi aduna punamaksi yung berakanda koi gender friendly oiba haitare maru na koi gender haga nupi angang aduga transgender su yori ko masi friendly oiba koi gi demand khar di koi putho aseba aduga satar demand ma semaga maduda koi gi magi mari leinaba chief minister aduga atete topa magi mari leinaba authority haitare maduda pisanaba tawbiu madugi satar demand sembiu madu pisan baduda ngangjeri ba isu adum ai yaujage matung tung dum ijage aduga madugi draft tawbuda su ai yaujage haibaga loinana ngasi sinbiriba mifam asida aibu wafam khara haihanba phanbibagi damta ai thagachaba phongdukchari loinana koi masagi cyber crime gi mata amang sai panbi gi bedo adu atai state su yam thoi ado Manipur da hujik restaurant ta adege koi school da adege koi private school wagera government school wagera college wagera adege amamo wagera university wagera na tagan hotel wagera na tagan kara kara dono masigi myam si toramba yai adege durasan makta da tawai pawng sing rang yauri durasan da koi washroom da nupi washroom da koi gi camera thelam bagi Kerala da ngasing rang adugi cherak pi ba myam su legre ana punamaksi ngasagi koi gi tawgada thabak si challenge koi mangda yam dai aduna hariba singsi sum thado ga sum nainar ga dia da banina thabak oina olak pa yana na bagi adugi maikai du da koi karimba karian khongthang khara proactive ba khongthang khara longmina si habidu thamjara kanda last da irolebada koi minimum haidi ai saka sai tawjari ni ko appeal se minimum acting maximum action tawrasi haibasi haja ilusinjai ngasi huzik Manipur da thengnariba awaba samna harabada gari huranba nupi angang sing amasung street vendors sing na thengnariba awaba chaitheng kaya area khudimak loina touch tawraga wafam khara phongdo piramagi damak thagachagi sa chinglen maisnam mathangi resource person asidi nupi ga nupa ga thong manana chatnaba hotnariba amasung honaduna su lakliba amasung awa ana taraba nupi kaya amagi damak pambom tingbiriba kholau kaya lauduna lakliba secretary women action for development ngasigi program asiga mari lainana wafam khara thambira namagi damak kokthokchage message sobita mangsa tabam nasiga mari lainana koi dai zelengjan biriba koi chinglen maisnam aduga koi gi baby strain impal free press ani boy kai kumnaba uchari aduga koi advocate Rakesh Sula kadabani adu manga sije court ta haidana nangaga di lakani na harakpane kari degi howdoino yamman gidana gyalam mange chinglen na su faza ba mayam ma haira me nokning ba ngaktang energizer oina koi mayam se nungai hangre te khat hangre ko nok su nok tab yaroi aduga adum waraga leibasu yade street vendor gi matang adegi ngalaitana horaga ngalaitana leiri ko ngasi bawa settle tawbu ngam dise kai marangi no sima so khoi myang khana se khoi aigi kano se loiraga if kai gumba Rakesh laktraga di khoi ngaktang so interaction tawna bigi tanja ama sudum lawba yagani haina khali ko ando khoi halan begi khoi ngasai gi testimony sharing cyber crime gi do swaisi koi yam line logum se na khali ko kai gino da thogle e kese bazar manung sida gali myam se podium pham kiri ina gai leyeba adegi sulapudi lei ko sulap su adu sadan akoi gi nature call hai tare ko suddenly number 2 hai tare isada kainom cha salubade daklang thingna bade khong hamning apakanda khudakta heta sulap tana sen basu nangoidaba matang du ne banga saigi ama tawgibado asigi matang si so koi khanaraga saigi nupa du na tawromibado mana tawromibasi yam line lobu ya de koina yengba ya basi ma phammiba dukan duga maga makhoi si manaraga hoi restaurant budi natte ko mai du dukani mongonda
mi laga toilet change khotge haibasi pak hairam da basu yai nakal marom da hairam basu yai ba mi mayam am nong makang dana pot leiba lakpanina adogi matam du da khoina chingna ba ya basi dukan si su khange ko khoi da ujiki case lakpanina khoi khange dukan si su khoi na adum lai saring degi pot si am phaja ba yon ba ko khoi gi steel gi adegi ka heta rupok agency haibani ko ado yam phajan yon wala ado mai kiri adum inna bane ba adum la angane ba ado mai no mang da su lai gi ba jala case haiba ja khoi yeng bi ai ba ado moina isam chambadi malaga angang do adumaina lauraga potsi adum yole hai ko mobile sembam da su potsi purak pakanda mobile yadrena semba kan sida moi adudagi su download to hoba mayam yawi hai ko aduga circulate to thorok pagi cyber crime is asuki matik yam la eba khoida su kanu se ado tumina laiki ba su kongai amani ko hojiki chidi thogla e ko thogla aga aina side thamning badi the role of police in dealing with such crime akoi police na masi crime se dil tawba kanda kamain tawrige haibado akoi yengba mathau tareba khudam moina numitumak tada makoi complaint si tawreba khudak da nan tang ko mathoi sida adegi hoi irang budi am thoi ko kaiten gi mayamam sulangeba ado hojiki tawringe sida complaint se tawre complainant amana adegi nongala kanda victim moriba masasi lao haina kaure statement pire adegi matungda kadogi haibada ngasai makha tabasi FIR chandri ngasai gi state vendor gi susina langbani thabak paikhat pangamdi haidana ko ado hojik phawba ngasi je tang kya no kun manga neba ado not even a single words police tagi ko mi se phare nataga si tawre haibase tabagi mahutta kai haina lakke haibada nu hojiki victim sigi mayumda ko moi unaraga adegi yasanaro haiba yasanaro hai mayam su am loin thingnaram dong maliko akoidi siga kesiga mari leinaba dealing with the crime against women se tawrokpa matam se so many cases we have come across thengnagreba yasanaro ina thadorakpa moina yasanaro in thadoramnina hoji organization su kara yaururamnina organization sida ngasi su lae moi mayam ama wangoi degini ko mokhoi lae ngasi su nahan so mug lae yasanaro haire na police na sibu tawham thokpra thoktabra ba haidi akhoi na sam toi ugre ko nupi se hatlame pukhida langdharame mabukam bisi turenda ajenba anomda nupasna hato ga langthome ade akhoi na bisi chaluba kan kai dawi police station sida nakalamadana victim gi phingau setpa myam do phammeba nakalamadana nupa mayum ngasai crime tawruriba kangbu se makhoi je phamaga negotiate tawna doi tawle me compromise tawna duinina adudi low yon by inkhon yon be gi bargaining tawbuda adugi type ta mi halasu police station sida chathareba maximum police station dane khoina thengna base khoi haida ba yada dana haira abani ko ada hojik tawriba chenari ba police station sina city police station ni aduga city sida hoji hai se no yasanaro hana yasanaro akhoi gidi adum case thara abani na akhoi case paikat pai ma thauta bane yasanaba leitiba bo hawdi moi case paikhat loidoreba yasanara kandu de case paikhat ke haire raba adu dadi paisa raba ngai doise necessarily automatically du khan bata baneba natra adu main tawdana skumba case thingau ba yaba se police station na kan ba yaba nupi mayamam kan ba yai police sing sina crime mayamam thing ba yai loin tawba yai police sing sina adubo police sing sina investigation gi matang se proper investigation to kroko phajana hoi thigat pase matam jana matang jana thigat hoba matam da huran basu dum nganna gari mayam hurali se loin phangam neba ko hoi nakalamorom da police ne am phajana toba drug ki matang da phajana torubodo transfer to thoki madum manghan gi tahan gi tobani na
police sing se talakpadegi adum mo yana yana chatpa aduna phare haina khallaga tawbani khangde ko system sina dumo hen khibani khangde dum tawreba aduna hojiki nupa duna tawribase bazar sida mayamam thongani haina ai thamjage aduga case se hojik thoklae cyber crime gi se thoklakre masa duna amadi macha nupi duna animak tuna thengnarakiba wari do tamme seida khoi leiriba ngasi telibase mi around 70 muki meada loin telli ko aigi imungda sorry ado akhoi myam singsina yum da sangaga at least yum imung amadegi mi amamangumbagi hisab khatani ani lakpadi ngasai mamam chadudang oini ko ado adui taragadi 70 household 70 duda akhoi yum amada yamdrabda mi mari natraga manga di leidong male ko taret leibasu tara leibasu yawni ko adudadi loi share tawbiroba haidi nupi khudi makaithen chataba yaroi cha nupi singsi ake amogi natrag uniform gi kaigi loina mo cosmetic gi leiba chataba yaroiba sigi incident se thengnaba mayamam su yawram mani thengnakiba yawrai ju thidominarasi aduga matungda tholokpa kanda mentally akhoi kamaina prepare tawraga leigadage haibasi am mathau taeba huji si sinda khoi gi preventive measures hai tare ko adu ai matek adu khatang thamjabani ko crime di amna leire crime gi matang se crime against women se ngasai kanona su parlame akoina rethinking women status in Manipur haibasida akoi nupi singsina lauriba thaudang se mamang degi khoi lauraga lakre 1904-39 da lawe sing sai ken mota su yawgre ko still laureba ngasi akoi nupi myamamna kaithenda around moina 7000 hai ko bazar da leiri base aduga helam basu yai aduga taram basu yai until unless akoi research sama survey ma tawdigai di khangba sungam ngam kiroeba khutta puraga dung thekpadi yaroeba tasengna solution ama street vendor singi tawsi haiba taragadi yamna marik chumba survey ama darkar taiba yamna pukjel sengba mi singna tawba survey pukjel sengdabana nataba aduma ai hainingi ko adowa ngasai crime against women gi matang sidi ai police singda loinamak blame tawgi wafam sunnate hoji thoglaiba portu khara thamjare adum tawbigano case to thak paikhatlo haibase ai city police da ai appeal tawjari so loinamak si akoi se telecast tawrakadoini online da kaida loinamak chalakadoini ko mayam su yengbiu aduga haidi yam laina logum seba kaigumam thoinge da sat launa loisel hauna beida mukta police singsin yam thuna thak phagatlaga ko dandi thak pirak pataragadi matung da mu hanna tawro oiba e tawro kan paisa khra pisalu loira kaisu tawroi haina adudagi sanaraga ngasaigi oziki video duna blackmail tawraga paisa talakpa mayamam yaweba blackmail da nangi sa ina thadokani angang macagumba leisabi macagumba dadi yamna khun kai hai tare arapa mafam dei lakpa mafam dadi kibani na nangi video se ngonda leire nang ojik lao aiga unasi aduga unana ba kopthokana masa manghalamdoine ba hanjalanjana repeatedly rape tawramba haidokta sum leiba su case mayam leiba 100 above the leiba case adui taragadi future of Manipur ko the questioning the future of Manipur si khanarakpa kansida akoigi hojiki leiriba adugumba case mayam thengnagraba nupi mayam singsina hayeng yumlep charlem linga aga yum palakpa matamda imung manungda masa masu sembada akaya toy tholo oidra sijo koi khanaba mathau taiba kudamena once remark leigraba adugumba crime da chenagraba nupi macha ama mayum pang kana nongma nataga nongmadi mai video do thadrok pakanda imung du pungkai kairane sunung nungairaga leiroiba nupa da tho nupi do tho crime chenagraba mi singje mayum panaraga leiba kan phajana settle tawra leibis amata yaudeba aduna yamna case yamdringeda ntraga wawa langdringeda yam thuna case loisanaba nupado mara leiba nupado aingi matungina akoigi kare haini IPC gi section da yawramani ko adugi matungina dandi pibase mathau tai haibase aina concern police station da appeal tawjabane aduga atopa case singda hojik case
crime am thoe nupis da rape tawbirame natraga ibu izan gano manghan ge tawrame na police ta complaint ji tawkanda ngasai gi tumaina dum yana na honor oise dum yam toina hai ko si tawbiganu haibase aina appeal tawjaningi aduga complaint phajaba yamna genuine noiba kesi complaint ji tawba kansida supa pha deba mi se pha da base karigi no haiba kanda akoina police ta ngakta blame tawbu samu yadreba hojik leiriba mamangi election gi matang da crime mayamam thoi ko covid ki manung da su crime thoi election gi maya da crime mayamam thok pase kaidoge da adugumba crime da senari banu passing ase intending candidate natraga vote lepagi songthoraiba candidate mayam singse sigi mayumda adum lot laga thamme haibase khoi taiba kaida lot khrage haibase adai da loi lot aleba khoi so dum koi thi eba aduga handak ta recent ngarang gi khabar dai na ma thengnei ko april gi 2021 april gi tang mari da tiger camp ko in khundrak pa ma somna kan da leiba tiger camp da minor anga ma rape tawkhiba adusu akoi gi panchayat ghar in leidana ko ahangba haidi corona tawringai manung bi kanam chathok taba matam sida angang se kauthoga panchayat ghar sida 21 years old suraba 23 so hai ko aduna rape tawthokre ko complaint tawre police ta aduga supa phadre 2021 gi april da thokibado adu ngarang gi khabar da ina nungbudi nungai ko phare ne kwain khanbada adubu adu koibodo kedo leigeba adu gi dusu akoina tabada magi kendra gi mla makti nataba aduna khara lapthoga machi singna mayum pankhiba amagi kendra duda sangaga machi sidi yam active oiba kano candidate sigi yam active oiba adugi agent haitare ko adugi mayum duda mawpanu pase lot laga lei haibasi so khoi so dum paw ji phangeba adugumba condition duda kamaina police tuna sangaga mla amagi mayum dagi natraga candidate ne na ngasai hajiki candidate te dum loina moksu pesa paidana loina moksu ngamidana ko kaigino da karo tingaga kare indeba mi emam dalising manga tara yenba ngamba candidate tuna hajiki kano police sing tuna sangi bakanda moidu phaba ngamgadraba moisu akoi police sing sida aina appeal tawjaning base moi thamoi yam sengna tawba police yam yawi ko aduga moina sodum share tawrakpa yaweba akoi smaina tawre akoi tawba ngamdre noi khara kano tawro mateng pangbiro haiba akoi ji mateng taseng bagi de akoi police ta mateng pangone adubo police ki side gi di akoi si anti police oina anti government oina mokoina uieba adu ai laibak thibani haina khaliko most of the time crime ama thokpa matam da khoi ju chali mafam duda chatpa kansida crime duda generally mi singdu phadokpa punthokpa taunana ba honaba kanda police na changjan bada aseng ba information phangda base koi NGO singna chatpa kanda di pause dum akhoida pireeba ko si mi je smile tawen haibase adugumba mayam se tanaraga akoina mateng pangba yaba mayam leibase ado akhoi sida anti police oina ure aduna masi ai to honingde ado akoina di police singse anti oina ude akoi gi security ni akoi bugapi senbiga doini akoina changuba matamda makoina case paikhat piraka doini aduga awaba taba mayam gi mateng pangdoini haina akoina laweba ado police na koise anti police oina lawba taragadi kari tholakadabno tungda victim mayam singjisu police ta laktinge da khoida lae ado akoina di noi police station da si complaint tawgadamne akoina case pai be aroi akoi police ta mateng pangani na khoi gi su mateng pangani na thae ba khoina ado moina di akoi si akoina thagi base makoina kaya haraude kari gi moi de gi lai no khoida direct changak ya drai ne am thin chaibi basu yawi ko ado masina masi oikre si masi crime against women si kap to si haita di not only police and the NGOs all the stakeholders myamga koije kano to wa masange ba aduga work to bina ba masange aduga loisin gadabane ba ado street vendor gi matang sida ai la age ko yamna su
nungaite aduga yamna sunga iko street vendor singsida tawriba myamse khwai halan bada ngasai gi kanuna su harame akoi singlena Impal Municipality Corporation sigi se sina lawriba role se makoi gi role se adum state khuding makta di IMC gi role se am chauna lei haibasu mamang da Tripura gi den atopa state singi su pangre ko ado khoi Manipur da akoi na sum tabada IMC na hojik tawriba se street vendor mayam ma nomagi hengale adegi atopa misam praja mayam su tathi tawoina tawigi monda pangen da hengale khitsu hemangre ka takhai ro kan haiba wahi wata de am line haiba ko ado si IMC na lawriba role si akoi yengba ma daka tai kaigino haiba da IMC sida dum staff se dum yam lei aduga leiriba office su yam phajaba office amani khaidegi maming leiba building amada su leiri ko mafam chana su leiri ado makoi staff sing sina kari role lawri aduga laiba vote karakpa mayam sing hai tare ko koi mayor na handak recently mayor na order ma tholak padagi ne balangi base tang kaya dono nipan daro ado thoki ba order se haide tang nipan na te ko chai da hafta mu ki ba mangda mana order thok pa se koi na ta hobada nga hayeng nga sigum badane ba pung nipan gi matung da street vendor phamba yaroi seis da sana kai then da phamga da bani aduga street vendor mayam phambana bazar mot salle haibegi kanu dune ba aduna moi hongdokina ba haibane ba ado sai gi order ma thokpa bo adumaina khudak te ta lepaga khudak te ta thokpa si yabra mayam ma moina question mayam ma hang e ko adu sodu leire aduga pochai myam sing si ti aga pora iba se nomada yon bangam da se nini huni changba dum yaure ba tiksali ba myam sing tu pungni pan bang manung de yolo hai ta di kamai taw dino si chi ketang je nu noi ba wale hai ba du ne ko yang kupna thijan ba ma di change adu bu masi ngam me hai dana moi ka su torok panga moi ka tan thokra ga loire hai be gi mong de chathe ba ta sen ma ki state vendor si ngasai mamang da so hai gre ko akoi gi town vending committee semba vending zone and non vending zone haibasi thamgadabasna haibase 2014 da Supreme Court dagi yam phajana takthara khrabane si semaga vending zone haidi vending edi kaino da poche yon be aba mafam poche yon be adaba mafam haibasi khaidokadabane sigi matungina kana na kadai da poche yon gadoino haibana mayam singje silakadabane IMC na tawraga magi town vending committee ga tawraga tawgadabani adubo adugi potu su tawdre aduga ek du su semdre leitre sanadre su yaw de ko kaim chan handana leire ko aduga hojik luri di kaino haibada street vendor singsi masing hengalakpa se am ikai ningai ne hairamina singlena asing begine street vendor masing hengalakpa street tabu kana na podium ba phamninga doino pamna thokira tholakpra ne me amse pamna kaisu mayam tholak pa amta nate kana gumbana mawa mapuro besing antana kaina ba matamda kaptana da leiba bothabang khangta ganda magi mama nabi mapiroi singna enang adumai sung kap leragari na sakana na yengdori nang thoklo kai then sida aduga ada de kai then dadi nang pot yo na bahona baga ade ke do boda nang haktang choi chu kaw thokani kaina themaga tholakhiba yawi ko state vendor se ada drugs and akoigi drug se ICB gi issue yam chauna Manipur da hojik sunidana hojik drug se hojik ti drug ta neba mayam se drug ki marak ta neba state vendor oiba thole iba mayam singsu isa mayam su drug addict su oirini aigi nupana yu da ngawra ga pummaga lere imung manung pusanni sendum pusanni khangdre ko aduga mama du nadi podium ba thole si marak sida macha drug cha salak paso amuk su yauri neba yaubra yaudabra sigi isu ko mayam ama thengnaraga adugumba nupi mayam singsina kaithen da thoglaga thengnabas da su kaithen da su lan yum da su lan lambi da su lan neba thengnari se adagi amuk domestic violence nupa san nupi hanjan thiraga koi chi thiraga chatkhre ko ado madi otpa naiba du chatharaga yum da le hoba ma natama pam da halakpa ma the mai macha singdo
थाकप ngamnanabagi ngaktane ba ayamba thoglaiba myamse masa matomdegi oitade duda thoktraga su kaidano ma konphengba chatlaga kainom tawraga masa matomdegi hingbadi yam laeba itomdegi hingnabagi di yam laeba chakchara ma tanbase hauji khoina luri si kainoda aigi isa manga po e natraga mari po e adu tawba matam sida aikoigi isa isu mayam singje thakna badagi handicap oiba nupa su mayam am yauri ko si mayam singje thakpa ngamnanamne adi tenjalaga haiba matamda street vendor singna thoglak pase mase nungai yai phaba aduga cosmetic lainana ba muka phane phajaba setokna ba natraga yum phajana sanana badi amata nateba nomo gi hate talaga nomo gi chara tan badune si bathaksa su thaugi maman tangkhalakpa pochegi maman tangkhalakpa akoi victim amana sapon sai ko hingnana ba ye khoina lambi takpana sahi mangagi mamangda thausilpa 60-65 pirame ko 60 daina 65 pirame hauzik ruchi golaina thause sapon saba kanda kya pirage haibada 160-170 pireba ko haidi potsi jar maman wang khalakpas da hena awaba myamama akoi street vendor singchina thengna duna makoina kaino si tawriba aduga aina thamningi badi kaino haibada street vendor se thongning dana tholak panate tholoi hai tadi sarkar gi ko akoi gi planning changi ado koi kok mayam chungchin na ba changi ba afaba kok mayam chungchin na ba changi aduga kok se kaino nataba hai tare ko adagi atopa mada aina haining badi Indian Constitution na piriba akoi gi rights mayangi manungda article 21 the right to life haidana piriba right to life with dignity haiba mipu khudi makse hingada bane hingba sida with dignity akoi je mating leina mathauna leina hingba ama changeba adu se akoi gi Indian Constitution na piriba yam maru oiba rights manga khak pange tara mari manga leiba sigi manungda ko right to life with dignity adi mating mathauna leina mi pan tang dana humang man suraga chabase right with dignity duneba akoina hingbase dignity leina hingbane kaino dang saijo haigre ko kaithen pi singchina senta laga chari base drug nate mana yoli se huralu ba pot yon banate a chor bazar kaina delhi daga di mayamam leina huram ba pot mayamama yolaga mayam su dum ahong ba dum lei ko akoi sida yoli se huram ba pot am bong nate ba khara tharaga khara puraga tawduneba aduga puthorei ba pot singse hengalakani ko street vendor di hengalakani aina kaudinge da matang haijaninge ko hajik se lau sugi agriculture gi thabak si torokpa matamda kedoge haibada agriculture si hana di nupi myam singsina lau khawba pengba lingba myam tawrameba hajik ti machine myam amna mahut singreba machine singsina mahut sidgi kanda moi lau subam lau kaide minipung ani da mi noma da mitra ngana tawgadaba lau khawba natraga yeibado ado hojikti machine du thogla abanina pung ama ani da jar takhairamaga chatkreba adu da mitra nga kun thabak subu yawramado thabak subam leiraktrabaneba nupa suni ko aduga men oina nupi myam singchina lau pantha sida paisa kharga tungjin jaba semjaba tawboduna macha masugi aunpor langba khotpa kaikra si taweba adu amta leitrabaneba adu na sumsum hengalakhineba sidi lau mayamam su loina factory onthokragadi kaida lau sudori ge loila aneba nupising bazar se loin tel lagineba no madi loina mak anga mathong mayamna phammi ba thongan da su loina mak laaga tilaba yareba thingbanga moi thingje hai taragadi kokchung chanaba mathau tai planning policy tobo mathau tai haijari sineba adanga saigi akoi gi right to life with dignity ama leire right to livelihood haiba ko hingbase livelihood te akoi hingnana bagi akoi hingbasi mathau tabaga loinana hingnana bagi ithau ama pangthokpa sentan ba mathau taba duneba ngasi isu thangnaba isa hingnana baina laibase sigi sima Indian Constitution na piba hakni hekta tan thoga noi chakro hinganu haiba dudi nupi ngaktani noi kaisu tobonga moi haidana akoi da discriminate tobani akoi da violence tobani masi violence against women haibase masi da koina pan ga dabane ba adui ta dia koi United Nation ba wo chat pe yai ba
special rapporteur lakre sida amuksu kawwe ai khoi myam chang I ho tawraga adu bhaudi yo hanning de khoina adege muk right to health haiba kai then nupi myam na livelihood ki tholai ba myam sing sibu kadai da masa pha doino doctor khana ma le rami tan thokre du su leidre du da aduda health si su akhoi yam mathau tai akhoi gi right to health sidi manam nam thiba marak tu da municipality na phajana sengdok taba khotok taba mayamgi marak tu da phamba da su loi nari ne ba naraga hoji amo khoi doctor da chatpa matam da doctor am da chalu kan dul pa sawnga dei taroi ba hospital de gi so doctor private yeng hanning ba gi ingit tawrakani adegi de amo khoi ne anytime chatlaga yeng ba yadabni na akhoi si private chatlaga yeng thobuna phare khara phajana yeng ni haina chalu matam da lupa sawnga ayeng man changani chatruk changani adei test mayamam tawda lising mari manga changani adei lising taramuk changkhane ba na ba matamda adui taragadi aikoi gi health se khoi gi health isu right to health isu yam changna Indian constitution na pi khoi kadai da khoi hakchang phari ba ge ba si question hangba ya ba ngak tani ko pollution free oi ba mafam da khoi phamba ma tau tai adu leite ko aduga akhoi si right to live with quality hai magul leiba yang quality leina khoi se hingwa habne adu su leite ko aduna aina tension lakpada aina haining basi kaino haibada akoi street vendor mayam singa se masi kanano haibasi phajana khallaga thabak tawbiu haijaningi aduga street vendor mayam singa se mafam matai da leitabra India gi mafam matai mat loina ba lei karigi no mayam na langdraga Manipur da sam langi si kaigino Manipur gi akoi gi planner sing se kok am ho gyawdrabra karigi plan phajana tawdaba geba ngasai chingle na so hairame survey si phajana tawthoaga kanana sengba street vendor no kanana na tabno hauji yeng biu aina sum paulo ba matamda akoi gi kariba kangjai bungi mamangda phamba matek mayam se leader mayam am seme leader am gi makhada mi tara kun tha leire ko adugi leader tara muki mathakta kun tha na te cham leiba chani leiba leiri ko leader kun tha sidegi moina leader khallaga moina paisa khai helleba ko street vendor singji card pi duine na card te amta pi deng sai de haido card chi kana pi duino leader singji kan leader na card pi ba ya braba card chi kana pi duino haiba question je ai hangjaninge ba government ta card pin na bane na khai gi ba paisa se 1 lakh tagin 1,50,000 yaure haiba su tai mamang jo street vendor amana haibi rame ba si paisa myam se street vendor lising taret oita di street vendor amamna lupa lising banga de gina tara de gi horaga lakh haiba yaugre ba kanada satli masi paisa se kada yawi kado bagi paisa no aduga kari gi street vendor oina ai ngahaktang matam logi ge aduga loisanaba yam thiengaba mayam loisalasira ha nate loisan ba yarabra taim ta hairo ba aduna ngasai gi card se kana pi doino aduga paisa se kana da no pi rise adugi potuma khoi thiba hangba ma changeba haje loi tingbane sida khara phamidana pidaba kangbu sing se moidi phamba phangaroina nik naw laudana leireba ko aduga piriba mayam sing je mi yankhai se lupa lising tara khai giba matamda yankhai sina lising tara khai adi lupa kya no anta pabiro ko all manga khai re adudi mi yankhai da lupa kya no adi mati ama khakini ko asai mati ama gisu khai reba sai mati ang gisu khai reba khai riba mayam si manungda hayeng moina card ne na pi doisina sunagi mi manipa na taga tara khakta piba lemhori ba mayam sing sine ba china ri je hoji khanara ka doise lan tawno haibane ba hoji nupi lan tho o haibane ba nupi lan se ai koi kaithen nupi mayam ma fight tawna re hoji moina somda chatlo haire sana kaithen da leiri ba taranga mamanga mabing loin thara leigre ba somdai chatloina ta le ba du moi asomdom khanaru jo haine ba asumba policy planning sidiam kok yaudaba aduga second thought leitaba tungda kari thoklakadege khangdaba nupi myam sina hauraga karamba lan thoklakadege haina khangdabagi potuni masi tawhaningde yam kuire lan je haure ise aduna Imphal municipality na tawriba municipality na laurira paisa se adu moidege mukadai da chatle ko masi myam se sengdokpham ma thoeba
aduga Manipur da leiriba akhoi khudimak se street vendor gi macha mayam ama loina mak se ayam se street vendor macha mayam am yaure chaw sang oi gi basu leire ko adubu leiganu haibadi sungya yararoi hengalan gumji haita di policy tawtare kai kai dano kaino kamaina nupi singje thohloi dage haibadana tan thoke haraga hana haurakpa hek abani phamba haurakpa degi phamba yaroi na tan gro amta su lawoi hojik sum sum la hali si kaino moi pesa lobi yana na ba tawna na ba gi mong da tawragadi mase akoi nupi singse otpani haina koina logani violence against women ni violence against women gi mathakta koina case mayam ama tharakpa yadaba kaisu leiroi ko mase akoi mayam ama kaino duma darka ta duna aina haining ba budi mayam am lei ko adu mayam degi su khitang khana na ba gi tanja ama pige aduga loisalakpa sida akoi solution ji kaino haibada akoi solution je aina icham chamna ai tom sung khan bani lan be ai chum be ai ko ngasai gi kaithen mayam ama lei ko kaithen mathakta ahum hange ba yam chauna ado hojik se kan dukan mate khajan bra kenom tawre asigi se plot se mayam se yen thokraba mayam gi marakta asigi plot se phangba mi yauna bro sai mi am bho yaw da bra kana pidri bo hojik sa yen thokri bra ba yen thokri ba natro o pare asi yen thokta di kana kama yen thokadoi duma khoi mayam su phangna na ba khara tan ho se ba natra ado kaithen mathaki se phaman gani haidana thamgibo oiba male ko street vendor myam phaman gani na ta ba natra ado ojikna kaino dukan onto e haisi yabra ko adegi kaithen ge khai makha da gari parking su yawe na ta ba chumbra sigi sida kari pot thame nangai phagi ba drug myam do si makha da ga leira jalo section jau ko yam amni kangjei bung ama hena thalani haim thambam leitab do kanang khangni thamamade ho adu mayam se mayam changaga ne asyong tang kari tawrige haiba se mayam changaga tang thiminner se ba irang thoga dinataba thugai ba din saba aina irang chagale mo haini ko thibadi yadra ne tumin chalago isu thira se ba thaido masu pare asi makha da gari thamdadana gari na lambi da loin thamaga kaithen nupi street vendor mayam da noina lambi chilhale na hari ba kok tu kaino haibani da ado hangoba ai sauninge yamna kwa do yam di lei wang ngani ngai se sinu pimja sin che pongpi bisalai loisalagi ai loisalagi ko aduga adugi kaithen mathak si yengasi kaithen makhasu gari parking changragadi amata lei hororoi natra temporary market set ka kaithen asona kangi ga yam palli ko sondo tombi sanagi kaino du so hai ko sida sari ba mayam singsi sina kanagi pidoino aina sum tabada kano se hayeng se mafam se pirakpa matamda asingba street vendor la iba mayam amata phangoi haireba mai gi pocket ta mi mayam se yum da loi leire ba sari se pidei kai dei mayam ama lei haiba moi loi kanduine ba kaithen se si mayam se thidok padune mathau tar adu pi greba loan di yam pi greba adu sari se pi mayam na loi phangi adu ma se khoina ngasi haizari se dum live telecast horen to kani mayam se dum mayam da loi circulate to hollo ko loina haidi akoina amam video se phangba kan da noi khangna jana ba loi circulate to thok se ba khoina aduga mayam gi ihau amma mathau tai ba uji ko aina uji pinpoint da khraga puthorei ba mayam na su thambira me ko sidi ihau hau da suya yaroi ba moina ngamme na sum taw le ta di 1939 da hogi ba nupi lan su kari gino pukta sak yaw da bigi natro sing leitre ma pan thadokre haiba natro aduga hauji haudoi ba lan sina ai izai sumyam je si khundam moina lising bazar mangda lising taret aina para si yorom be yorom da be ko phajana thidok timina khangde ba hafta mongda mutang lakpasu yauranga dowa maliko nongmagi pot tharaga mana hafta amda hekpa posu pura am dowa maliko nutigi tobu sumyam leire ko masi ai maktana su bazaar chappa kanda khangba street vendor masing di dum leiye ba yamna phanayamna khange ba loin khangne ba ngasai jo hai ge do photo phajang kapaga si je hojikti drone na loin taw yare kaino
poppy plantation to drone ying dana kaithen nupi myam sin nutizai gi drone kapaga tawro thiro adu fazana chingjallaga yeng kanda sina da ngarang lakpra ngasi lakpra thira su survey bo dom de hawra su yareba pesa kitang thadaraga ko adu main tawraga kano se akhoi tawminaba mathau tai aduga haudraga di tumina sum noisu pesa sum lising manga khaiba tara khaiba yang khaiba 1 lakh yo busu yaure haiba su tai ko ju bawa card ti pidri hai ko adu yamna tawhidaba thabak ni madu pairaga chathoiba kangbu singdo phabadi oiroi mayamgi mamitegi mapina taraga khaigiba paisa du nei chai su semasu madu hayengdi pharoi nomadi soidana adumak izai su da su tholoi hainingai leite ba copy tari ba se sigumba adunda ngasai gi kaithen gi mafam sima kaithen khoi gi sana kaithen ne tombi sana ne sana kaithen de aina sung khan bada achau achau ba gari na hayeng pot leiba changak pada gari na pugi daba hon gadaba arumba chaw chaw pot di sana kaithel ahang ba sida dum ohen ge ba su yadra ne natra gari parking ga phajana tawya ba mafam do adum da dum tawya ba aduga si kaithen sidana koi gi larik lai su yon bagumba adagi akoi gi angang gi uniform phiron yon bagumba adagi ka haidare tongan ba akoi marui da adagi pharmacy gumba khara kai thamaga atai di dum khara hongdo hangra di ima kaithengi sakpham jizu phajani aduga bazar da gari chin basu chil loiba adu khanna ba ya ba naina ba ya ba poti mayam ma lei ko adubu akoina ngasai chinglen na su yam phajan thamame akoi budget kari krasi phajan tawraga assembly da tawnana ba tawsi haibdo adu noi mayamgi maraktagi noi mayam kaithen nupi sing state vendor asing ba mayam singdugi group to di lengdan adum layo aduga hayeng sengdaba singdudi mai ising sangom tokai tahalakpa yanana begi policy ama mathau taiba sarkar na semba aduga phamiba IMC da leiba miyam nasu ko kamaina koi khaidoka dege dum koina haidraga di expert ne oma pandegi atopa state ta irang thoktana kamain tauge do tamba tharo exposure tharo tamo aduga moina kamai tawida halakanda tamo aduga kaithen nupi myam hengal handana ba hona ba de senthungi phibam mayam je pharak pa taragadi phibam di pharo nong pot tang khalai thabak subab amata leite law labuk ta su loina mak sajan khre law uramba law khawramba nupi myam thabak suram badu su loi machine na sindokre ar kaithen di bazar khakta nate loi thongan minister gi che minister thongan governor thongan bau yor oi hainingai leite thingauji haiba taragadi akoi fazana planning ama changi policy changi aduga survey ama ihalana tawthoga thamoi sengbam change thamoi sengdraba planning tawsu thamoi sengdadi yaroi yam chumna sengna tawsi kaithen manungda sanari ba politics myam je akoi su tai khangi nupi kharana sarkar ga yanaraga pairi baga natraga rajniti dol kharaga manaraga moina sanaraga paisa se adegi ayowi haibase khoi taieba ado masi se mathi phongdok narak tingei aduga miyam singsina tasengna makhai phangba haibadu yosale hek phangakpa helakpa kanda di lana madi soiroi landi pamde akhoi sandi pami aduna yamna tangdu leitaba ama sinnana ba tungi akhoi future gi generation ji kannabai damta akhoi ketang pukchen seng thabuk tawminasi haibase ai appeal tawjabani thank you ngasigi program asiga mari lainana haukiba thogdo kaya amasung tungda thoktana ba street vendor singna thengnariba awaba chaitheng kaya miyoiba amoina hingbada lairiba hak kaya highlight tawbiramba amasung hujik nupi ekhoi obisina mikupna humsingna leibina bagi dama phongdok piramba gidamak thagachage madam sobitabo hangbiningba wahang recommendation suggestion pibiningba leibirasu pibi bayaragani ado ai sai tagidi stevender gi hoje stevender na warakpa kaya sibu ubiraga ngasi jaga mena Manipur sakana stevender gi awaba sibu ubiraga ngasi phambam ne haidana sana ge thela ma de temporary se oigani to krishna high school je oigani haibagi akoida
पाउ ताजब लेरे अदो लेरगसु असेंबा स्टेबेंडर ओइना कुइनदगी छोरोकी मताइदा फमजरप स्टेबेंडर दी फंबा फंगनी हाबदी अखोइगिदा थाजब लेते फंगदे अदुना बोंजनगिबा कयादसु असेंबा स्टेबेंडर दी ओइदे खना नैनबा कयादसु अखोइना खंजबदा स्टेबेंडर दी अदुम चहीगी हेंकलै हाइबा पोती हाय अदु स्टेबेंडर फमने छोरोकता फमने हेंकलप नते फमीबा फोटो पुसन बिदबा अदुगा स्टेबेंडर की सक्तापना छोरोकी मताइदा फंबा पोफम फंबी अखोइना अखोइगी फमम पिबियो अखोइ तानबिगनो अखोइ हिंबा ngamnabagidamate cha thapa ngamnabagidamate ikai ki wangmalana machi khwarma kethen mayaida amade choroki mataida akoi ba sida phamiba akoina sarkar sa khanghanba aduga sarkar gi side gi stipender se ware haiduna phamam pira aba matamdana stipender oidaba amade mai magi khangna janaba amagi oigera amai oigera mapunchigi stipender je karmaina phamaga paisa talino khangdaba मियोई खरगी अदुम ओइगिबा अमुसु ओइरकनी हाबगे आइखोइदा थाजब फंगे अदो सी थोक्तनबगिदमक्ता स्टेबेंडरगी फमम थाजनत्रिङाइदा स्टेबेंडर से कैनोगी अखोइगी मणिपुरगी सोसांगसिंगा अमदि चुमना थबक तौबा ऑर्गेनाइजेशन सिंगा पुल्लगा अखोइ स्टेबेंडर जे अखोइ सर्वे तौबिबा पामे सर्वे तौ अखोइ थिगपिरबा मतुंगदा मसी स्टेबेंडर फमक कयां कुइरे मसी स्टेबेंडर फमब्रा फमदब्रा हाइब्रा मुन्ना थिगपिरबा मतुंगदा ngasi sarkarna pibiriba akhoi stipender gi damakta pibiriba mafam sida akhoi thajanbiba pame ado machi karigumba si tawdana thajanba taragadi mafam amamam jaga amamam dagi mi manga tara nipan mapal lakholaga stipender ne haibagi wasakpa yana bagi phibamda sina maming oihalaga stipender gi phamam pibane haidana sida kaigumba thajangiba taragadi phamam phangdana leiraga leiriba akhoi punamaksu thamoi pan mangaktani yum amagi mama amamong ngaktane kaigumba sarkarna sida thajangiba taragadi ahum thuba nupi landa baton tobaga cha managane habaje ai haijaningi oi kani khalle question ai nangai de ka leise adubo aina asai resource person ahum na suloi na panli gare ekoi gi manipur gi issue mayam se ekoi na laudri phau protest laudri phau complain taudri phau sarkar na tabi dabase ekoi punnamak ekoi mayam na khutsam naraga sillaga nupa su nupi su pulla yam chauna mass rally ama protest ama achauba thu matamda sinse haibase haijaninge thank you moro wena hoji winter shishu lupi shishu yamwa ya tu boi di nong rakta nong shamra ka le tu boi di pisa kra to e hai shari patient lupi boi di pisa shu thok te katai da chachara kramai to shara kya ta de atu ki miti kwa e hitak ARTC free to be hai atu class of ARTC first line second line third line hai na pi ba ado manipur ka ko te pi bashi first pi ka dab to first pi de last pi ka dab to first pi thok re ado namaram oira ga ko shi side effect na loi na ha chang loi na patat re coaching second line pi ka dab to first line pi ka dab to second line wan pi shin na ga re ha chang loi na shok re ado gi masal da state adopt the ART law for matanda yum de gi hospital de gi yum bo hana po matanda tie shabi ko de tie shu hoi matam ama de shabi rame hoji je hi turok tre tie shu shabi tre adoga card shu shabi kini he shabi patient ama na card tu pai rabi photo tong matanda free to tong han kini anju lo to e tapawan shu pan to pite adoga last 2021 international candlelight shu lo to rami nupi macha le shabi macha student singa ARTC home deliver to bigini hai na lo to rami hoji photho pa wan shu pan to pite aduga hoji okay auto to macha pa matam da auto de hek pai ma matam da lupa kon dum jane yum de gi hospital yo ba de pa chama ado han ba de chama tum ti le pe ita follow bo ngam da be ita chu cha dre ko gi hak chang si kari thora kara hai bi atu ilati pe why aduna lari pa mayam china shu hai shari lupi sing tama agang sing tama karam ba to bana phabra hai to khana lai na to ayam pam je ta sheng na hai ba man dan da covid la ko chi da lupi mayam chi
ARTC fazana chadabagi shikiba mayamshu yawrabani hojikse anaba tu timati leiraga leye ado shikataidagi labra hairaga ARTC fazana chahodaba ama adoga vitamins nutrition fazana chahodabagi ama haina shumaina phamongda taraga nupi mayam leye ado akhoi shi kamain tawraga hinsira haije akhoi di gyan tare maromda hairaga atopa atopati shumaina lekhat piba mi leye koi hai shaibe gi di lekhat piba shi kya ude aduna yam waye adu Manipur di drugs di long kandana tum khaye tum yole koi gi nupa shin di drugs ne oi ne cha tho e do ga koi to shumwa ham thambi se yam waye dan koi gi dama kai go policy thadi lokhat piraga karai de kari de ge have je sothara ba na sai ai bi positive oi ban mapuro no to pe ma ba de gi masa do oi ho ro ba me am ji sarkar na policy ma lokhat piraga atu ma ta na sothara ba nupi kunai gi nupi sing je dang sing khat pi na sarkar na atu ma ta na policy ma lokhat pi wa je hai jani adu gi ma ta handak covid chahi ani ma khai phajal to ro ba sai da isai su jin mobile jina mangal li se mobile jina mangal li baje wo exam gi life path hai angang ji yaga di sarkar na mobile ji de yawi ba angang ji ga sana le ba game gi saru sarkar ne atu ma ta da ti ga pe ga ma ta thalan bi bana phade apho oi ga na khandai ai khati cha gi na ke puting ma angang puting ma hoji covid manung de school class to trabani na online class kra to hoji di pungjing ok na bi to bani na angang ji je angang ji gi kok ta adagi mit thokpa angang karo kya laina la ya ba mobile ji adu na mobile da yawi ba sathi ra ba game ji ja sarkar ne yin ji ga khalam bi wa ja ai thanjani ne sai sana akhoi di home delivery to bio na haira ga di che thajala ga di adu nakoi gi deliver tor kane phangde haiba do che gi ming do aduga laifham ga dagi chang nai na pi da ba gi do aduga amta ingon da detail oin khangan biro duma khoi sai te pam bya do pang ke haidi to NGO su lai ri da na ma khoi na su hona bya ba dum hona bane ba adu aigi mai manabi amaso fellow i ba adugi na khoi gi matang da adugi da mangon da dum approach tawraga na khoi gi du thangna hona se ba gi magi wa adagi koi to koi sin wa amra to bi hojimak to ba ya ba wa tang habi wa na na ini sange ado gi HIV patient sing ya wa ba adagi koi covid ki adagi checking nang ma sing ya wa ba street vendor sing ya wa ba adagi ki ton ba mayam yauri adagi koi ki thabak ti sujaraga ngasai loan phangdabagi ngasai sari sipine loan phangi haidum aidum no tawsale ngasai ki adumasu ado sum hoi ngang bada nungai bagi oinadi adum mayam di phange ado thabak oina onbi abasi kari tawsige na inga saidi gi sum khale ado ji start up baina masula i tawsi tawri mamang su tawre hoji su tawdori hoji ji akoi mayam ji loina khangdraga su dum tawri ado sarkar na su lupa crore chama hapaga tawri ado han bagi oina magi idea stage adagi kogi innovation gi stage adai revenue stage na mayam tawri ado ai manung da khan badu de ai su yaw dabni na khangde adubu angang amati aina chumna ga ki koi maming ga tang masak su khangde angang je telephone torok pone ado ai su telephone da dum hagi ado dum adum khale ma tabak to ne dum khale ado khang gai di moi chumna tawe di hai ai kyam kanu oi du ni di khangde adubu tawninga ba tabak di myam lei ba seida aduna mathangi aina khanjabada kariguma program mathangi silakpa matamda suguma mating piba ngamba hakting na mating piba ngamba mi amamam de yahon jiraina ai ngon da feel taweba haidi khrai na koi baboki kanu chang si karam mane hendori isu si karam maina ta karam bada koi gi koi ngasi tawdoi si karam team dano samna de health ki team ta har jeba covid HIV adagi anai ki health ki matang da ngasa health ki su abi gi do adu gi mating ji hakting na piba ngamgadaba natragana ma makoi ni sta porko matamda kana ba khara phangmang ngamgadaba mioi adagi mo ate koi bank ki adai startup ki adagi laiba mayam je koina pangba ya basingsi ai masi tawbat chumni na aingon da sung khalakpa ngangna ba miti yamna phasa ngang ba diam leiba ai ge collection jam leiba adu thabak oina taw ya ga do mi se ai usita sum ai sum li sama sum ai semba hore bu jikse manani mating pam ngam draga dike do duino haina khan base aingon da feel taw aduga ngasai iroi lo bi question asigi state manakta sumaili leidisi gi mata am pambi gi bido
अदो तसिंगमक्ति अखोई स्ट्रीट वेंडर सिंग तांथोकप याबगी वाफम से अखोगी सर्वे तौद्रिबक्ति स्ट्रीट वेंडर अमता तांथोकप यारो हाबिगी पोस्ट लेरिबनेबा अदुना मखोई करावैदा फमनगनी कैदोगनी हाबिसि टाउन बेंडिंग कमिटीना ngасagi अखोगी आइडेंटिफाई तौरबा अदे मागी परमिशन पाइरिबा सिंगदुदा सिदसी फंगदमनी सिदसी तौगदमनी हाजि मोने लेपकदमने डीसी ना अखोगी मा चेयरमैन ओइबसु यावरी अदुगा अतै तै मयामदुना मेंबर ओइबा मयामदो अदो पुनमक्से सर्वे तौद्रगदि यादेबा सर्वे मा याना तौद्रगदि मतेंग जो अमदा फंगोइबा अदे ngасagi lupa lising tara phangbai matang dusu ai manipur gi du yeke lupa phanyam phange lupa phanyam phangi di phajana phangami ai di phangoi dran kalam mani man moi survey ju tawna kamai phangi noina ado street vendor nataba tasengna manungda leiba permanent oiba mayam ju phangam ba yaiba hoi ado haugi badu haugre ado hojik kari tawsige haibagi pot ma laabani na hojik manipur da street vendor act khutak da chana gadabni chana tarboi di survey yaudra dia de survey man tawda dia de survey du gi paisa du लेरे है ना चीफ मिनिस्टर ना आई मकी ममांग दा चीफ मिनिस्टर ने लुपा लाख कुंठा मंगा लेरे सर्वे तोनो पैसा है ना हाई बेदु सही मरी मंगागी ममांग दनी हाई बेदु अदना पैसा दु सोइदना लेरमगिनी अदुगा मतुदे खरा हप्ता लगसु अदुम तौबा यानि खले होजि फौगी दी तौबगी पाउदु ताद्रिबा अदुना हंदक पार्लियामेंट्री पैनल मन हाई रे को स्टेट तरा गा तरे लोम अखोगी तौद्री अदुगी मनुंग दा स्टेट सिंग दै फमंगम रे मणिपुर जो सोइदना यारोंगनी अदुना पुनमक्सी यंग जरकांदा अखोगी ngасigi मिफमसिना वारे मसा खर दिलोरसी अदुगा लेप्तना उननबगी तंजामा वाकट फम हाइतारे कोई ग्रीवांस मैम की ग्रीवांसेस लेबा मैम सी कोई हॉटलाइन गुंबा नुमि खुदिंग दी 24/7 दी तोबदी यारोय मैम दिसी दे कोई प्राइवेट की ऑर्गेनाइजेशन हाइदी लनाई ऑर्गेनाइजेशन नि सरकार की कन दारे हक्तिन मतिंग फमजु नतबनिना अदुबु कोई वीकली ओइना तोगद्रा नत्र कैनोमा तोरकांदा कोई सुमगी वाकट मैम सी मसी लोना तासल कोई करी गुंबा तोबा याबा खरदी मतिंग हदी हेल्पिंग हैंड पीबे अब खरदी मधु पीने न बखोना सेना दमाई थमजगे दुगा ngасagi aroi bigido question wen su laki bedi mali madu sarkar na tawgiba duga manipuri civil society organization myam ju yaugi huziki maugi tawgi matang do ado bazar gi sisu loina tangthok pa kesu yaroi han han tawgram me sidi hindi gumani hindi se koi namna tamani ha kesungam de koi abani hindi se koi ning tam dingi da hora bani to kesungam de aduna street vendor tanthok pai si pithribi gi mahom ta street vendor tanthok pa kesungam de aduna masidi ngasagi kari haini ngaki adi short term gi oba kenone na idi khaleba aduna koina pamidi long term solution du pambagi wani aduna madai di koi gi survey to maduma yamas oibani na koi gi ngasigi sidagi koina lisama se चातरो डिमांड की लिस्ट में सेम से दुगा मरु न कोई चीफ मिनिस्टर गवर्नर दा कोई समिट तौरकांदा दे भारत सरकार दु समिट तौबा याबा लेनी अदना समिट तौरकांदा मदुगी बेसिस सुदा ngасagi कोई रेडी सिरसु अदगी मखा ताबा इंटरेक्शन बु तौरसु मयाम दो अदु आई सिनजेन नाइ थमजगे अदुगा आइना सिदा अरोइबने कोई मीटिंग चटपदा वासे खोइसवासे लोइ ngang रे दुगा क्वेश्चन या महंग दे कोई सिगमदी वाट न कैन सिनबा अदगी सिदी याम हानदी तोइना यावराबनि क्वेश्चन करबो हंगेबा अदो मामागी छात्री मरी से कैसे खंगदे दनो को आइदि मैना हंगतो से आई जि माइक से तरो पिदनो क्वेश्चन म हंगो हाय टारगेटि मैन खमकतो मारबम लेबा मै बिदि तोरकतो मानदे को आई अतै तरो पिसन रुरेबा क्वेश्चन म हंगोइन हायदुदा सार कोइ चप्पा यारद्रा है अदा यानी हाय लोइसन anyway please don't stop questioning को क्वेश्चन हम बोले पे आती program howbadi loiba phawba ngasigi rethinking the status of women in Manipur haiba program asida yaubi bai damakte mayam pumna makpu sinja langjaba mai kai di thagat pa phongdok chari aduga ahan bada ming oina panjarabada respected sir professor Chinglan Maisnam Department of Economics Manipur University buthagat chari aduga Miss Baby Srin journalist Imphal Free Press aduga Madam Sobita Mangsatabam secretary bisu thagat chari aduga ani subada ima event sing aduga student mayam sing na su ngasi gi program asida mayam na sur ya biduna program si mapung phan be damak tu syam nungai jare aduga mayam ni thabak achin ba kya leiraga su asigumbe khanna naina basida lakpi na ba aduga mayam tin chan laga khanna basida yaubi be damak ta thagat chari aduga ahum subada ekoi gi print and electronic media sing bisu thagat chari ekoi na kyamuk sumaina khanna jaraga su noi gi mateng yaudra ga de ekoi na khanna basi ekoi khakta tar ga tok charani adu bu noi na yauraga Manipur sin thungna achau asang sing da khanghan bagi damakta noi na mateng pangbi bidang yam nungai jare hebsi thagat haijari aduga iroi bada ekoi classic hotel gi staff sing bisu thagat chari ekoi gi program
sida awat apa mayam yengsan birga noina su mateng pangarga program asi mapung phan bigdamak thaga jari hai sai ninge once again thank you all